ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯣꯖꯥ ꯅꯨꯡꯁꯤꯕ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯉꯥꯁꯨꯕ ꯁꯔꯨꯛ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯦꯝꯕꯤ ꯉꯁꯤꯗꯤ ꯐꯅ ꯉꯟꯅ ꯍꯧꯒꯠꯂꯤ꯫ ꯃꯆꯤꯟ ꯃꯌꯥ ꯑꯗꯨ ꯁꯦꯡꯗꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯈꯩ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯂꯥꯛꯏ꯫ ꯆꯤꯡꯈꯩ ꯃꯥꯗꯤ ꯍꯧꯒꯠꯄ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤ꯫ ꯂꯦꯝꯕꯤ ꯁꯥꯎꯅ "ꯂꯩꯗ ꯂꯩꯔꯝꯁꯅꯨ, ꯃꯥ ꯈꯪꯅꯤꯕ ꯉꯁꯤꯗꯤ" ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯨ ꯀꯥꯎꯈꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯁꯪ ꯑꯗꯨ ꯃꯑꯣꯡ ꯇꯥꯅ ꯁꯥꯕ ꯅꯠꯇꯕꯅꯤꯅ ꯂꯦꯝꯕꯤꯒꯤ ꯑꯁꯥꯎꯕꯅ ꯊꯣꯡ ꯑꯗꯨ ꯑꯗꯨꯃꯛ ꯅꯝꯕꯗ ꯆꯠꯂꯤ꯫ ꯂꯦꯝꯕꯤ ꯁꯥꯎꯅ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕ ꯆꯤꯡꯈꯩꯕꯨ ꯐꯩꯖꯨꯞ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯉꯛꯁꯝ ꯃꯌꯥ ꯑꯗꯨꯗ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯂꯦꯝꯕꯤ ꯁꯥꯎꯅ "ꯍꯧꯒꯠꯂꯣ, ꯉꯔꯥꯡ ꯌꯥꯝ ꯐꯥꯎꯈꯤꯗꯥꯏꯅꯦ, ꯍꯧꯒꯠꯂꯣ!" ꯆꯤꯡꯈꯩ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯏ꯫ "ꯂꯦꯝꯕꯤ, ꯀꯩꯅꯣꯃꯤ ꯅꯪ ꯇꯧꯔꯤꯁꯤꯕꯣ?" ꯂꯦꯝꯕꯤ ꯃꯈꯥ ꯆꯤꯛꯇꯨꯅ "ꯉꯔꯥꯡꯗꯤ ꯌꯥꯝ ꯐꯥꯎꯈꯤꯗꯥꯏꯅꯦ, ꯀꯌꯥꯝ ꯐꯥꯎꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ" ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯈꯩꯕꯨ ꯃꯄꯥꯟꯂꯣꯝꯗ ꯆꯤꯡꯊꯣꯔꯛꯏ꯫ ꯆꯤꯡꯈꯩ ꯂꯦꯝꯕꯤꯅ ꯄꯥꯏꯁꯤꯜꯂꯤꯕ ꯃꯈꯨꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯥꯏꯗꯨꯅ "ꯁꯦ ꯂꯦꯝꯕꯤ, ꯊꯥꯗꯣꯛ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦ, ꯑꯣꯖꯥꯒ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ, ꯊꯥꯗꯣꯛꯁꯤ, ꯃꯔꯝ ꯃꯣꯛꯄꯅꯤ." "ꯀꯔꯤꯒꯤ ꯃꯔꯝ ꯃꯣꯛꯄ?" ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯤꯡ ꯑꯗꯨꯗ ꯆꯤꯡꯈꯩꯕꯨ ꯂꯥꯛꯇꯅ ꯏꯟꯊꯔꯛꯏ꯫ ꯂꯦꯝꯕꯤ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯇꯨꯅ "ꯈꯪꯕ꯭ꯔꯥ ꯅꯪ, ꯃꯤꯒ ꯎꯁꯤꯠꯇꯗꯅ, ꯉꯔꯥꯡ ꯃꯤ ꯃꯌꯥꯝ ꯂꯩꯕꯒꯤꯅꯦ ꯑꯗꯨꯛ ꯇꯧꯕꯤꯗꯕꯒꯤ ꯋꯥꯅꯤ, ꯂꯩꯁꯥꯕꯤꯒꯤ ꯈꯨꯗꯥꯡꯗꯒ ꯄꯥꯏꯔꯗꯅ, ꯅꯪ ꯌꯥꯝ ꯐꯥꯎꯔꯦꯅꯦ ꯍꯥ, ꯅꯪ ꯌꯥꯝ ꯐꯥꯎꯔꯦꯕ." ꯆꯤꯡꯈꯩ ꯃꯃꯥꯏ ꯑꯗꯨ ꯅꯥꯟꯊ ꯅꯥꯟꯊꯅ "ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯕꯣ? ꯁꯥꯎꯕ ꯇꯥꯕ, ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯛ ꯇꯧꯔꯛꯑꯕ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ, ꯍꯟꯗꯛꯇꯤꯅꯦ ꯃꯣꯔꯣꯛ ꯃꯍꯤ ꯑꯣꯏꯅ ꯍꯩꯖꯤꯟꯒꯗꯕꯅꯤ, ꯃꯤꯒꯁꯨ ꯎꯁꯤꯠꯇ꯭ꯔꯤ." ꯂꯦꯝꯕꯤ ꯃꯈꯥ ꯇꯥꯔꯝꯗꯅ ꯑꯃꯨꯛ ꯃꯁꯝ ꯑꯁꯥꯡꯕ ꯑꯗꯨ ꯍꯨꯝꯖꯤꯜꯂꯝꯂꯒ ꯁꯥꯎꯅ ꯒꯝꯒꯝ ꯆꯠꯈꯤ꯫ ꯆꯤꯡꯈꯩ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯃꯗꯨꯝ ꯄꯣꯛꯂꯦ꯫ ꯆꯤꯡꯈꯩ ꯏꯌꯥꯏ ꯑꯗꯨꯗꯒꯤ ꯂꯦꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯤꯁꯦ꯫ ꯆꯤꯡꯈꯩ ꯃꯊꯟꯇ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯌꯦꯡꯖꯔꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯐꯥꯎꯕꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯆꯤꯡꯈꯩ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯏꯀꯥꯏꯕ ꯅꯪꯂꯦ꯫ ꯂꯦꯝꯕꯤ ꯁꯥꯎꯅ ꯆꯪꯂꯛꯄꯗ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯍꯧꯒꯠꯂꯝꯂꯦ꯫ ꯑꯆꯧꯕ ꯃꯆꯟꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯁꯥꯎꯅ ꯆꯪꯂꯛꯄ ꯑꯗꯨꯗ "ꯁꯅꯥ, ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ? ꯑꯩꯗꯤ ꯇꯨꯝꯃꯤꯕꯣꯏ ꯅꯤꯡꯉꯒ." ꯂꯦꯝꯕꯤ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ "ꯃꯤ ꯎꯁꯤꯠꯇ꯭ꯔꯗꯤ ꯑꯗꯨꯅꯤ." ꯑꯆꯧꯕ ꯃꯆꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯡꯒꯥꯟꯗ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯕꯗꯨꯗ "ꯁꯅꯥ, ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯟꯗ, ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯒꯦ?" "ꯑꯣꯖꯥꯅ." "ꯀꯔꯤ? ꯑꯣꯖꯥꯅ ꯀꯩꯗꯧꯔꯤꯕ?" "ꯃꯤ ꯎꯁꯤꯠꯇꯕꯒꯤꯅꯦ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯔꯒ ꯏꯁꯤꯡꯗ ꯅꯝꯁꯤꯜꯂꯒ ꯊꯝꯃꯝꯃꯕꯅꯦꯕ, ꯃꯤ ꯎꯁꯤꯠꯇꯕ." ꯂꯦꯝꯕꯤ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤꯗꯨꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈꯤ꯫ ꯑꯆꯧꯕꯅ "ꯍꯔꯦ ꯍꯔꯦ, ꯏꯆꯟꯗꯤ ꯂꯣꯏꯔꯦꯗꯅ, ꯃꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅꯃꯛꯇꯤ ꯁꯥꯔꯛꯄꯖꯥꯠꯅꯣ?" ꯑꯆꯧꯕ ꯃꯆꯜꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯊꯥ ꯁꯥꯕ ꯁꯨꯝ ꯁꯨꯝ ꯍꯦꯟꯀꯠꯂꯛꯏ꯫ ꯆꯤꯡꯈꯩ ꯃꯄꯤ ꯃꯔꯣꯜ ꯑꯗꯨ ꯍꯣꯡꯇꯣꯛꯄ ꯂꯣꯏꯗꯨꯅ ꯗꯨꯀꯥꯟꯗ ꯊꯣꯛꯂꯛꯄꯗ ꯊꯥꯅꯤꯜꯒ ꯊꯦꯡꯅꯔꯤ꯫ ꯆꯤꯡꯈꯩ ꯊꯥꯅꯤꯜꯗ "ꯊꯥꯅꯤꯜ, ꯑꯣꯖꯥ, ꯀꯩꯗꯧꯔꯤ ꯅꯪ ꯂꯥꯛꯇ꯭ꯔꯗꯤ?" "ꯑꯣꯖꯥ ꯑꯩꯁꯤ ꯊꯕꯛ ꯈꯔ..." "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯊꯕꯛ ꯐꯅ ꯆꯤꯜꯂꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕꯗꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯁꯤꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯀꯥꯏꯊꯣꯛꯄ ꯐꯩ." "ꯍꯣꯏ ꯑꯣꯖꯥ." ꯊꯥꯅꯤꯜꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯕꯗꯨꯗ ꯆꯤꯡꯈꯩ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯅꯠꯇꯦ, ꯅꯪꯒꯤꯁꯦ ꯊꯕꯛꯀꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯒ ꯂꯩꯕ꯭ꯔꯣ?" ꯊꯥꯅꯤꯜ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ "ꯂꯩꯇꯦꯗ ꯑꯣꯖꯥ." "ꯐꯔꯦ ꯐꯔꯦ, ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯗꯤ ꯍꯣꯔꯦꯟꯗꯒꯤ ꯍꯦꯛ ꯂꯥꯛꯑꯣ." ꯊꯥꯅꯤꯜ ꯈꯨꯝꯗ ꯌꯥꯗ꯭ꯔꯗꯧꯅ "ꯍꯣꯏ ꯑꯣꯖꯥ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯅꯤꯜ ꯄꯥꯠ ꯇꯝꯅ ꯂꯥꯛꯏ꯫ ꯊꯥꯅꯤꯜ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯀꯅꯥꯗ ꯍꯥꯏꯔꯨꯅꯤ, ꯃꯗꯨꯝ ꯇꯨꯃꯤꯟꯅ ꯈꯥꯡꯖꯕ ꯅꯠꯇꯅ ꯊꯥꯅꯤꯜ ꯃꯊꯟꯇ "ꯑꯩꯕꯨ ꯆꯠꯂꯗ꯭ꯔꯅꯦ? ꯆꯠꯄ ꯊꯣꯛꯎ, ꯃꯨꯕꯤꯒꯤ ꯃꯇꯧꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏꯍꯟꯗꯦ. ꯐꯔꯦꯗ, ꯂꯣꯠꯄꯒꯤ ꯂꯣꯠꯄ ꯑꯗꯨꯃꯛ ꯂꯣꯠꯈ꯭ꯔꯒꯦ." ꯊꯥꯅꯤꯜ ꯃꯨꯕꯤꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨ ꯇꯁꯦꯡꯅ ꯋꯥꯔꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯐꯅ ꯀꯨꯏꯔꯦ ꯃꯥꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯄꯥꯠꯇ ꯆꯠꯇꯨꯅ ꯊꯦꯡꯅ ꯍꯜꯂꯛꯇꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯛꯂꯤꯕꯁꯦ꯫ ꯊꯔꯣ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯐꯤ ꯁꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏ꯫ ꯐꯩꯖꯥꯎꯁꯨ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯇꯥ ꯐꯩꯖꯥꯎ, ꯐꯤ ꯁꯨꯔꯤꯔꯣ?" "ꯁꯨꯔꯤꯅꯤꯅꯦ, ꯁꯨꯕꯤꯅꯕꯁꯨ ꯂꯩꯇꯕꯅꯤꯅ." "ꯀꯩꯗꯧꯋꯦꯒꯦ ꯐꯤ ꯁꯨꯕꯕꯣ? ꯃꯤ ꯑꯇꯣꯞꯄꯒꯤꯁꯨ ꯅꯠꯇꯦ, ꯇꯥ ꯐꯩꯖꯥꯎꯒꯤꯕꯨ." "ꯍꯣꯏꯗ ꯍꯣꯏꯗ, ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯅꯤ ꯀꯥꯏꯅ ꯐꯤ ꯑꯃ ꯀꯔꯤ ꯑꯃ ꯁꯨꯕꯤꯒꯦ ꯍꯥꯏꯅꯁꯨ ꯍꯥꯏꯗꯦ. ꯅꯣꯏꯁꯨꯅꯦ ꯃꯤꯅꯨꯡꯁꯤ ꯌꯥꯎꯃꯟꯗꯦꯗ." "ꯍꯩꯃꯥ, ꯑꯗꯨꯒꯤꯗꯃꯛꯇ ꯇꯥ ꯐꯩꯖꯥꯎꯗꯤ ꯋꯥꯔꯧꯗꯨꯅ ꯂꯩꯔꯝꯃꯤꯕꯣꯏꯔꯦ?"
ꯀꯗꯥꯏ ꯄꯨꯔꯛꯑꯣ ꯑꯩꯒꯤꯁꯦ ꯁꯨꯔꯤꯉꯩꯁꯤꯗ ꯁꯨꯕꯤꯔꯝꯃꯒꯦ꯫ ꯐꯩꯖꯥꯎ ꯁꯨꯔꯝꯕ ꯐꯤ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯐꯩꯖꯥꯎ ꯍꯔꯥꯎꯅ ꯃꯔꯝ ꯑꯣꯟꯊꯣꯛꯅ ꯃꯣꯛꯈ꯭ꯔꯦꯗ ꯏꯆꯜꯗꯤ, ꯍꯌꯦꯡꯋꯥꯏ ꯏꯆꯟꯒꯤ ꯂꯨꯍꯣꯡꯕꯗ ꯅꯕꯨꯡꯅꯅꯦ ꯗꯣꯂꯥꯏ ꯊꯥꯡꯕꯤꯅꯤꯗ꯫ ꯊꯔꯣ ꯅꯣꯛꯇꯨꯅ ꯁꯦꯡꯉꯕ꯭ꯔꯅꯦ? ꯁꯦꯡꯉꯦ ꯌꯥꯝ ꯁꯦꯡꯉꯦ, ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯉꯦ꯫ ꯑꯗꯣ ꯇꯥ ꯐꯩꯖꯥꯎ, ꯇꯥ ꯊꯥꯅꯤꯜꯗꯤ ꯁꯨꯛꯎ ꯎꯈꯤꯗ꯭ꯔꯦ, ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ? ꯐꯩꯖꯥꯎ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯟꯖꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯏꯆꯜ ꯏꯕꯦꯝꯃ, ꯅꯃꯥꯟꯅꯕꯤ ꯃꯤꯃꯥꯟꯅꯗꯕꯤꯗꯣ ꯃꯗꯨꯅ ꯉꯥꯛꯇꯅꯤ꯫ ꯊꯔꯣ ꯃꯥꯗꯤ ꯇꯁꯦꯡꯅ ꯋꯥꯐꯝ ꯑꯁꯤ ꯈꯪꯖꯗꯕꯅꯤ, ꯑꯗꯨꯛꯍꯥꯛꯅ ꯊꯥꯅꯤꯜꯅ ꯁꯥꯎꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯇꯥ ꯐꯩꯖꯥꯎ, ꯁꯨꯝꯗꯧꯕꯅꯤ ꯏꯕꯦꯝꯃ꯫ ꯐꯩꯖꯥꯎ ꯊꯥꯅꯤꯜꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯛꯏ꯫ ꯊꯔꯣ ꯅꯨꯡꯉꯥꯏꯇꯅ ꯍꯩꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯇꯥ ꯊꯥꯅꯤꯜꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒ ꯑꯝꯇ ꯂꯥꯛꯇ꯭ꯔꯤꯁꯦ꯫ ꯃꯥꯅꯦ, ꯇꯁꯦꯡꯅ ꯃꯨꯕꯤ ꯃꯥꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯨꯕꯤꯁꯦ ꯉꯥꯡꯅ ꯁꯛꯅꯕ ꯑꯃ ꯏꯌꯥ ꯌꯥꯗꯦ꯫ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛ ꯑꯗꯨꯗ ꯑꯗꯨꯝ ꯂꯨꯞꯇꯨꯅ ꯂꯩ꯫ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯌꯥꯝꯅ ꯍꯥꯏꯔꯕꯅꯤ, ꯇꯥ ꯊꯥꯅꯤꯜꯒꯤ ꯈꯜꯂꯣ ꯍꯥꯏꯅ꯫ ꯁꯤꯔꯒꯦꯗ ꯂꯩ ꯍꯥꯏꯕ, ꯉꯥꯡꯕ ꯁꯛꯄꯁꯨ ꯁꯨꯛꯇꯥ ꯇꯥꯗꯦ꯫ ꯍꯟꯗꯛ ꯑꯃꯨꯛꯇꯪꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯅꯁꯨ ꯍꯥꯏꯌꯨ, ꯑꯩꯅꯁꯨ ꯊꯥꯅꯤꯜꯕꯨ ꯊꯦꯝꯖꯤꯜꯂꯤꯕꯅꯤ꯫ ꯍꯣꯏ, ꯑꯩ ꯍꯣꯔꯦꯟ ꯍꯟꯈ꯭ꯔꯒ ꯍꯥꯏꯗꯨꯅ ꯌꯦꯡꯉꯒꯦ꯫ ꯑꯅꯤꯗꯨ ꯃꯨꯕꯤ ꯑꯃꯗꯤ ꯊꯥꯅꯤꯜꯒꯤ ꯇꯧꯕ ꯌꯥꯕ, ꯍꯥꯏꯅꯕ ꯌꯥꯕ ꯐꯒꯗꯕ ꯃꯄꯥ ꯑꯃ ꯇꯥꯟꯅꯖꯗꯨꯅ ꯐꯤ ꯑꯗꯨ ꯁꯨꯃꯤꯟꯅꯗꯨꯅ ꯂꯣꯏꯔꯗꯨꯅ ꯀꯥꯃꯤꯟꯅꯔꯛꯂꯤ꯫ ꯊꯔꯣ, ꯌꯨꯝꯁꯨ ꯌꯧꯔꯦ, ꯂꯩꯍꯧꯔꯣꯀꯣ꯫ ꯏꯆꯜꯅ ꯐꯤꯁꯨ ꯃꯌꯥꯝ ꯑꯃ ꯁꯨꯕꯤꯔꯦ꯫ ꯍꯌꯦꯡꯂ ꯀꯩꯅꯣ ꯅꯕꯨꯡꯅꯅꯦ ꯏꯆꯜꯒꯤ ꯊꯔꯣꯏ ꯀꯥꯡꯉꯧ ꯀꯣꯡꯒꯦꯀꯣ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯍꯧꯔꯒꯦꯀꯣ ꯇꯥ ꯐꯩꯖꯥꯎ꯫ ꯍꯣꯏ꯫ ꯊꯔꯣ ꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕꯅ ꯉꯥꯏꯉꯝꯗꯦ꯫ ꯃꯊꯧ ꯑꯗꯨ ꯁꯠ ꯂꯣꯏꯁꯤꯟꯗꯨꯅ ꯃꯨꯕꯤꯒꯤꯗ ꯂꯥꯛꯏ꯫ ꯃꯨꯕꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯊꯣꯡꯉꯤꯗꯨꯕꯣ? ꯍꯪꯒꯥꯝꯅꯤ ꯏꯕꯦꯝꯃ, ꯆꯥꯅꯤꯡꯗꯕꯅ꯫ ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯕꯣ? ꯀꯥꯏꯗꯩꯅꯣꯗ, ꯐꯤ ꯁꯨꯕ ꯍꯦꯛ ꯀꯥꯔꯛꯄꯒꯅꯤ ꯁꯤꯗ ꯂꯥꯛꯏꯁꯦ꯫ ꯑꯁꯨꯛ ꯄꯤꯡꯅ ꯂꯥꯛꯏꯗꯨꯅ ꯀꯩ ꯂꯩꯔꯒꯦ? ꯊꯔꯣ ꯏꯃꯨꯡꯒꯤ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯏꯕꯦꯝꯃ, ꯇꯥ ꯊꯥꯅꯤꯜꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯈꯤꯗ꯭ꯔꯤꯗꯣ ꯅꯪꯅ ꯉꯥꯡꯈꯤꯕꯗꯨꯒꯤ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯄꯥꯠꯇ ꯑꯗꯨꯝ ꯂꯩ ꯍꯥꯏ꯫ ꯇꯥ ꯐꯩꯖꯥꯎꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯁꯨ ꯀꯩꯅꯣꯃꯗꯤ ꯈꯟꯕ ꯐꯩ꯫ ꯃꯨꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯊꯔꯣ? ꯇꯧꯕ ꯍꯥꯏꯁꯦ ꯇꯥ ꯊꯥꯅꯤꯜꯗ ꯐꯖꯅ ꯍꯥꯏꯔꯒ ꯅꯈꯣꯏ ꯑꯅꯤ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯧ꯫ ꯑꯗꯨꯗꯤ ꯑꯩ ꯉꯝꯃꯣꯏ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯖꯥꯕꯨ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯑꯩ ꯑꯣꯖꯥꯗ ꯐꯣꯡꯗꯣꯛꯂꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯊꯃꯣꯏꯗ ꯁꯨꯝ ꯐꯣꯝꯖꯤꯟꯗꯨꯅ ꯊꯝꯕꯁꯦ ꯌꯥꯝꯅꯁꯨ ꯋꯥꯔꯤ꯫ ꯑꯩꯕꯨ ꯏꯀꯥꯏꯕ ꯈꯪꯗꯦ, ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯒꯦꯁꯨ ꯍꯥꯏꯖꯔꯁꯅꯨ꯫ ꯑꯗꯨ ꯌꯥꯔꯣꯏ ꯃꯨꯕꯤ꯫ ꯑꯣꯖꯥꯅ ꯋꯥꯐꯝ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯊꯔꯣ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯨꯕꯤ ꯈꯪꯅꯤꯡꯅ ꯀꯔꯤ ꯈꯜꯂꯤꯕ? ꯁꯦ ꯍꯥꯏꯔꯛꯑꯣꯕ꯫ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ꯫ ꯑꯣꯖꯥꯅ ꯂꯦꯝꯕꯤꯕꯨ ꯈꯟꯖꯕ ꯃꯥꯜꯂꯤ꯫ ꯆꯨꯝꯃꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯣ ꯃꯥꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯩ ꯑꯣꯖꯥꯒꯤ ꯃꯇꯨꯡ ꯏꯟꯗꯅ ꯁꯣꯏꯗꯅ ꯆꯠꯈꯤꯒꯅꯤ꯫ ꯑꯣꯖꯥꯗꯤ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ, ꯑꯩꯇꯒꯤ, ꯑꯩ ꯈꯛꯀꯤ꯫ ꯑꯩ ꯑꯣꯖꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯅꯤ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯆꯪꯂꯛꯇꯨꯅ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯣꯅꯦꯍꯦ, ꯅꯪ ꯕꯥꯖꯤ ꯀꯥꯔꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯍꯩꯃꯥ, ꯊꯔꯣ, ꯏꯆꯥꯁꯨ ꯂꯥꯛꯑꯝꯃꯤꯗꯅ꯫ ꯍꯣꯏ ꯏꯃꯥ, ꯆꯥꯛ ꯆꯥꯊꯣꯛꯈ꯭ꯔꯣ꯫ ꯏꯟꯗꯅꯦ ꯉꯥ ꯈꯔꯁꯨ ꯂꯛꯑꯦꯅ ꯏꯃꯥꯅ ꯄꯨꯔꯛꯄꯅꯤ꯫ ꯃꯁꯤꯃꯁꯨ ꯇꯥꯎꯊꯣꯛꯑꯁꯤ꯫ ꯌꯥꯔꯅꯤꯗ ꯏꯃꯥ, ꯌꯨꯝꯗꯁꯨ ꯏꯃꯥ ꯃꯊꯟꯇ ꯉꯥꯏꯍꯧꯔꯤ꯫ ꯃꯨꯕꯤ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯅꯪ ꯆꯥꯛꯇꯣ ꯐꯖꯅ ꯊꯣꯡꯇꯣꯛꯍꯧꯔꯣ꯫ ꯍꯣꯔꯦꯟꯗꯤꯅꯦ ꯈꯔ ꯉꯟꯅ ꯆꯠꯁꯤ꯫ ꯃꯨꯕꯤꯁꯨ ꯍꯔꯥꯎ ꯍꯣꯏ꯫ ꯊꯔꯣ ꯃꯥꯇꯅꯤ ꯑꯃꯒꯤ ꯀꯥꯡꯂꯝ ꯆꯦꯟꯗꯨꯅ ꯂꯩꯔꯤꯕ꯫ ꯀꯅꯥꯅ ꯀꯅꯥꯕꯨ ꯈꯟꯖꯔꯤꯕꯅꯣ, ꯅꯨꯡꯁꯤꯔꯤꯕꯅꯣ ꯍꯥꯏꯕ ꯃꯥ ꯄꯨꯝꯅꯃꯛ ꯈꯪꯉꯤ꯫ ꯆꯤꯡꯈꯩ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯇꯨꯅ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯁꯥ ꯑꯗꯨ ꯏꯇꯨꯛ ꯇꯨꯛꯊꯕꯒꯨꯝꯅ ꯃꯉꯝ ꯏꯁꯥꯟ ꯁꯥꯜꯂꯛꯇꯦ꯫ ꯅꯤꯡꯊꯝ ꯆꯟꯕ ꯍꯧꯔꯛꯏ꯫ ꯐꯃꯨꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯀꯥꯈꯠꯇꯨꯅꯁꯨ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯂꯥꯛꯅꯕ ꯎꯕ ꯑꯗꯨꯗ ꯀꯨꯏꯅ ꯍꯤꯞꯄ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒꯨꯝꯅ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯆꯤꯡꯈꯩ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯡꯁꯥ, ꯉꯁꯤꯗꯤ ꯀꯨꯏꯅ ꯇꯥꯛꯑꯒꯨꯝꯁꯤ꯫ ꯑꯣꯖꯥꯁꯦ ꯍꯛꯆꯥꯡ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯌꯦꯡ ꯅꯤꯡꯊꯤꯅ ꯇꯥꯛꯑꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ꯫ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯊꯣꯛꯅꯈ꯭ꯔꯦ꯫ ꯃꯨꯕꯤꯒ ꯊꯔꯣꯒꯅ ꯑꯣꯖꯥ, ꯍꯛꯆꯥꯡꯕꯨ ꯀꯩꯗꯧꯔꯤꯅꯣ? ꯀꯩꯁꯨ ꯊꯣꯏꯅ ꯇꯧꯕ ꯅꯠꯇꯦꯗ, ꯅꯤꯡꯊꯝ ꯈꯔ ꯆꯜꯂꯦ ꯍꯥꯏꯅ꯫ ꯃꯨꯕꯤ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯅ
ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯗꯣꯛꯄꯤꯔꯝꯃꯨꯔꯥ? ꯌꯥꯔꯦ ꯌꯥꯔꯦ ꯑꯣꯖꯥ ꯇꯞꯅ ꯑꯗꯨꯝ ꯇꯧꯖꯔꯒꯦ, ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯒꯗꯧꯔꯤ, ꯆꯠꯂꯣ ꯆꯠꯂꯣ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯆꯤꯡꯈꯩ ꯄꯟꯊꯔꯝꯗꯅ ꯊꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ꯫ ꯃꯨꯕꯤ ꯆꯤꯡꯈꯩꯕꯨ ꯌꯦꯡꯗꯨꯅ ꯀꯩ ꯅꯨꯄꯥꯅꯣ ꯈꯪꯗꯦꯅꯦ, ꯄꯥꯈꯪꯅꯤꯁꯨ ꯍꯥꯏ, ꯀꯩꯝꯇ ꯍꯦꯛ ꯍꯥꯏꯕꯗ ꯌꯥꯔꯣꯏꯕ ꯃꯁꯛꯁꯤꯒ꯫ ꯊꯔꯣ ꯅꯣꯛꯇꯨꯅ ꯍꯣ ꯏꯕꯦꯝꯃ, ꯅꯪꯒꯤ ꯏꯔꯥꯡꯗꯣ ꯈꯪꯗꯨꯅ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤ, ꯃꯤ ꯀꯛ ꯀꯛ ꯂꯥꯎꯕ ꯁꯦꯡꯈ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯗꯕꯨ ꯍꯧꯅꯤꯅ ꯍꯧꯔꯤꯕ ꯅꯪꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯑꯩꯗꯤꯅꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯖꯅꯤꯡꯗ꯭ꯔꯦ꯫ ꯌꯥꯔꯦ ꯅꯪꯁꯨ, ꯑꯩꯒꯤ ꯋꯥ ꯈꯔ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯏꯟꯊꯣꯛꯇꯅ ꯑꯗꯨꯝ ꯊꯝꯃꯤ꯫ ꯀꯥꯏꯗꯦ ꯀꯥꯏꯗꯦ, ꯑꯗꯨ ꯋꯥꯗꯣ ꯑꯩꯅꯗꯤ ꯗꯥꯏ ꯂꯩꯇꯦꯀꯣ, ꯑꯩꯉꯣꯟꯗꯒꯅꯦ ꯀꯩꯝꯇ ꯍꯥꯏꯕꯤꯔꯛꯀꯅꯨ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ꯫ ꯂꯦꯝꯕꯤ ꯊꯣꯡꯒꯥꯟꯗ ꯊꯦꯡꯅꯔꯦ꯫ ꯂꯦꯝꯕꯤ ꯑꯅꯤꯗꯨꯅ ꯉꯥꯡꯗꯨꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯀꯩꯗꯧꯔꯦ ꯃꯨꯕꯤ, ꯊꯔꯣ ꯅꯣꯏꯅꯤ ꯉꯁꯤꯗꯤ ꯉꯟꯅ ꯍꯜꯂꯛꯏꯅ? ꯊꯔꯣꯅ ꯑꯣꯏꯅ ꯑꯣꯖꯥꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ, ꯑꯗꯨꯒꯤꯅꯤ꯫ ꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅꯅ ꯁꯣꯟꯅꯅ ꯈꯂꯛ ꯄꯦꯜꯂꯤ ꯑꯩꯉꯣꯟꯗ ꯍꯧꯈꯗꯅ꯫ ꯃꯨꯕꯤ ꯂꯦꯝꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯨꯅ ꯀꯔꯤꯕ ꯂꯦꯝꯕꯤꯅ ꯍꯧꯖꯤꯛꯀꯤꯗꯣ? ꯂꯦꯝꯕꯤ ꯀꯩꯝꯇ ꯇꯧꯗꯕ ꯁꯥꯗꯨꯅ ꯍꯥ ꯀꯩꯁꯨ ꯇꯧꯗꯦ, ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯤ꯫ ꯃꯨꯕꯤ ꯁꯥꯎꯅ ꯅꯣꯏ ꯑꯅꯤꯗꯤ ꯑꯣꯖꯥ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯂꯥꯏꯔꯤꯛꯇ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ, ꯅꯣꯡꯃꯇꯁꯨ ꯍꯩ ꯁꯤꯃ ꯆꯥꯁꯤ ꯁꯤꯡꯖꯨ ꯁꯤꯃ ꯆꯥꯁꯤ ꯀꯥꯏꯅ ꯀꯩꯝꯇ ꯍꯧꯔꯛꯈꯤꯗ꯭ꯔꯦꯅꯦ꯫ ꯃꯨꯕꯤ ꯁꯛ ꯇꯥꯈꯠꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯛꯏ꯫ ꯅꯪꯗꯕ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯗꯤ, ꯅꯪꯗꯧꯅ ꯃꯤꯔꯦꯝ ꯑꯣꯏꯕꯁꯨ ꯍꯩꯇꯦ, ꯑꯗꯨꯅ ꯇꯧꯕꯅꯤꯗ꯫ ꯅꯪꯗꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯇꯝꯅꯤꯡꯗꯗꯥꯏꯅꯦ? ꯂꯦꯝꯕꯤ ꯀꯩꯁꯨ ꯅꯠꯇꯕꯗꯨꯗ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯂꯦꯝꯕꯤ ꯁꯥꯎꯅ ꯀꯩꯅꯣ ꯃꯨꯕꯤ, ꯅꯪꯅ ꯑꯩꯅ ꯋꯥ ꯑꯃ ꯉꯥꯡꯕ ꯈꯨꯗꯤꯡꯒꯤ ꯀꯣꯠꯆꯤ ꯀꯣꯔꯥꯡ ꯀꯣꯠꯇꯅ ꯁꯨꯝ ꯇꯧꯔꯤꯁꯤꯅ? ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ? ꯑꯅꯤꯗꯨ ꯁꯪꯒꯠꯅꯔꯛꯄ ꯑꯗꯨꯗ ꯊꯔꯣꯅ ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛꯑꯣ, ꯀꯩ ꯅꯨꯄꯤ ꯑꯅꯤꯅꯣ ꯈꯪꯗꯦꯕ, ꯉꯥꯏꯍꯥꯛꯇꯁꯨ ꯎꯅꯕ ꯌꯥꯗꯦ, ꯈꯥꯔꯧ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯊꯔꯣ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯦꯝꯕꯤ ꯅꯪꯁꯨ ꯆꯪꯍꯧꯔꯣ, ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ, ꯂꯥꯛꯏꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤꯗ ꯑꯣꯏꯅꯅꯦ ꯄꯨꯟꯅ ꯆꯥꯔꯁꯤ꯫ ꯂꯦꯝꯕꯤ ꯑꯔꯥꯏꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ꯫ ꯃꯨꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯅ ꯌꯥꯔꯦꯗ, ꯁꯨꯝ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯍꯥꯏꯕꯩ ꯋꯥꯅꯤ, ꯅꯣꯏꯒ ꯆꯥꯗ꯭ꯔꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯥꯎꯅ ꯁꯥꯎꯗꯨꯅ ꯆꯪꯈꯤ꯫ ꯊꯔꯣ ꯂꯦꯝꯕꯤꯅ ꯁꯥꯎꯗꯨꯅ ꯆꯪꯈꯤꯕꯗꯨꯗ ꯂꯦꯝꯕꯤ ꯉꯥꯏꯈꯨꯑꯣ, ꯀꯩꯒꯤꯅꯣ ꯁꯥꯎꯔꯤꯗꯨꯕꯣ, ꯑꯝꯇ ꯉꯥꯏꯈꯣꯕ꯫ ꯊꯔꯣ ꯂꯦꯝꯕꯤꯕꯨ ꯇꯥꯟꯅꯒꯦ ꯇꯧꯏ꯫ ꯃꯨꯕꯤꯅ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯀꯩꯗꯧ ꯈꯥꯝꯃꯤꯅꯣ, ꯁꯥꯎꯅꯤꯡ ꯁꯥꯎꯖꯁꯅꯨ꯫ ꯑꯁ ꯅꯪꯁꯤꯗꯤ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯤꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯏꯕꯦꯝꯃ, ꯁꯤꯟꯕꯤ ꯂꯥꯡꯕꯤ ꯍꯩꯕꯤ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ, ꯂꯥꯛꯑꯣ ꯌꯥꯔꯦ꯫ ꯃꯨꯕꯤ ꯊꯔꯣꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯂꯥꯛꯏ꯫ ꯂꯦꯝꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨꯒꯤ ꯗꯥꯔꯤ ꯍꯦꯛ ꯀꯥꯒꯦ ꯇꯧꯕꯒ ꯆꯤꯡꯈꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯀꯔꯤ, ꯊꯔꯣꯅ ꯍꯥꯏꯕꯗꯨꯕꯨ ꯑꯣꯖꯥꯅ ꯍꯧꯋꯦꯕ, ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯖꯥꯠꯅꯣꯅꯦ? ꯂꯦꯝꯕꯤ ꯆꯨꯔꯤ ꯃꯈꯥ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯈꯜꯂꯤ꯫ ꯀꯔꯤ ꯀꯔꯝꯕ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ ꯆꯤꯡꯈꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫ ꯆꯤꯡꯈꯩ ꯃꯁꯥ ꯑꯗꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯗꯨꯅ ꯑꯔꯨꯝ ꯂꯥꯏꯍꯧ ꯀꯟꯅ ꯍꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯈꯩ ꯃꯁꯥꯗꯨ ꯅꯤꯛꯄꯅꯁꯨ ꯂꯣꯏꯔꯦ꯫ ꯆꯤꯡꯈꯩꯗꯨ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯅꯕꯒ ꯂꯩꯇꯕꯅꯦ, ꯃꯁꯥ ꯑꯗꯨ ꯁꯨꯝ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯆꯤꯡꯈꯩ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯥꯍꯦꯕ ꯍꯧꯔꯛꯏ꯫ ꯂꯦꯝꯕꯤ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯒ ꯆꯤꯡꯈꯩꯒꯤ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯏ꯫ ꯂꯦꯝꯕꯤ ꯃꯇꯧ ꯑꯗꯨꯗ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯈꯩꯕꯨ ꯀꯧꯔꯛꯏ꯫ ꯑꯣꯖꯥ, ꯑꯣꯖꯥ, ꯀꯔꯤ ꯅꯨꯡꯉꯥꯏꯇꯕꯅꯣ? ꯆꯤꯡꯈꯩ ꯀꯩꯁꯨ ꯈꯨꯝꯃꯛꯇꯦ, ꯃꯁꯥ ꯑꯗꯨ ꯆꯦꯡꯈꯩꯕꯒꯨꯝꯅ ꯅꯤꯛꯂꯤ꯫ ꯂꯦꯝꯕꯤ ꯆꯤꯡꯈꯩꯒꯤ ꯂꯥꯏꯕꯛ ꯑꯗꯨꯗ ꯃꯈꯨꯠ ꯊꯝꯗꯨꯅ ꯍꯛꯆꯥꯡꯒꯤ ꯑꯏꯪ ꯑꯁꯥ ꯈꯜ ꯌꯦꯡꯂꯤ꯫ ꯆꯤꯡꯈꯩ ꯃꯁꯥ ꯑꯗꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯦꯝꯕꯤ ꯃꯅꯥꯛꯇ ꯂꯩꯕ ꯏꯁꯤꯡ ꯑꯗꯨꯅ ꯐꯤꯗ ꯂꯨꯞꯇꯨꯅ ꯑꯁꯥꯕ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯆꯤꯡꯈꯩ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯇ꯭ꯔꯦ꯫ ꯂꯦꯝꯕꯤꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ, ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯗꯨꯅꯇ ꯂꯩꯔꯤ꯫ ꯂꯦꯝꯕꯤ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕꯗ ꯆꯤꯡꯈꯩꯒꯤ ꯃꯁꯥ ꯑꯗꯨ ꯁꯥꯕ ꯁꯨꯡꯍꯟꯍꯟꯗꯕꯗꯨꯗ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯦ꯫ ꯑꯁ ꯁꯤꯗꯤ ꯀꯝꯗꯧꯅꯤ, ꯅꯨꯃꯤꯠꯁꯨ ꯁꯨꯝ ꯇꯥꯁꯤꯜꯂꯛꯏ, ꯑꯩꯕꯨ ꯄꯥꯕ ꯍꯣꯏ ꯀꯧꯔꯨꯒꯗ꯭ꯔꯥ? ꯂꯦꯝꯕꯤ ꯆꯠꯀꯦ ꯍꯥꯏꯅ ꯍꯧꯒꯠꯀꯦ ꯇꯧꯕꯒ ꯆꯤꯡꯈꯩ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯔꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯏꯁꯤꯡ, ꯏꯁꯤꯡ꯫ ꯂꯦꯝꯕꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯏꯁꯤꯡ ꯂꯧꯔꯨꯗꯨꯅ ꯄꯤꯊꯛꯏ꯫ ꯈꯔ ꯐꯔꯕ꯭ꯔꯥ? ꯆꯤꯡꯈꯩ ꯍꯣꯏ ꯍꯥꯏꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯂꯦꯝꯕꯤ ꯆꯤꯡꯈꯩꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯇꯞꯅ ꯑꯃꯨꯛ ꯍꯤꯞꯊꯍꯜꯂꯤ꯫ ꯆꯤꯡꯈꯩ ꯑꯃꯝꯕ ꯀꯥ ꯑꯗꯨꯒꯤ ꯃꯨꯁꯤ ꯃꯨꯁꯤ ꯊꯥꯜꯂꯤꯕ ꯊꯥꯎꯃꯩ ꯃꯉꯥꯜ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯂꯦꯝꯕꯤꯒꯤ ꯏꯪꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯛꯏ꯫ ꯀꯌꯥꯗꯤ ꯅꯨꯡꯁꯤ ꯑꯁꯥꯡꯕ ꯃꯁꯝ ꯑꯗꯨ ꯑꯋꯣꯟ ꯁꯝꯕꯨꯟ ꯄꯨꯟꯁꯤꯟꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯗꯨ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ
ꯁꯝꯕꯨꯜ ꯑꯗꯨꯗꯒꯤ ꯂꯤꯠꯊꯔꯛꯇꯨꯅ ꯅꯤꯡꯊꯤꯔꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯆꯣꯏꯖꯥꯏꯅꯅ ꯁꯝꯅꯥ ꯑꯃ ꯑꯅꯤꯁꯨ ꯇꯥꯔꯤ꯫ ꯂꯦꯝꯕꯤ ꯆꯤꯡꯈꯩꯗ ꯍꯥꯏꯔꯛꯏ, ꯑꯣꯖꯥ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯨꯒꯦ? ꯆꯥꯛꯁꯦ ꯑꯩ ꯊꯣꯡꯉꯝꯃꯒꯦ꯫ ꯊꯣꯡꯉꯝꯃꯅꯨ, ꯅꯨꯃꯤꯠꯁꯨ ꯐꯅ ꯊꯦꯡꯉꯝꯃꯅꯤ꯫ ꯇꯥꯆꯧ ꯈꯣꯏꯅ ꯅꯪꯕꯨ ꯊꯤꯔꯝꯕ ꯇꯥꯔꯦ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯣ꯫ ꯌꯥꯅꯤꯗ ꯑꯣꯖꯥ, ꯁꯨꯃꯥꯏꯅ ꯑꯣꯖꯥꯅ ꯅꯥꯔꯒ ꯂꯩꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯑꯣꯖꯥꯕꯨ ꯊꯅꯝꯃꯒ ꯆꯠꯄ ꯉꯝꯗꯣꯏꯅꯣ? ꯆꯠꯂꯕꯁꯨꯅꯦ, ꯆꯥꯛꯁꯤꯃ ꯂꯣꯏꯔꯝꯃꯒ ꯆꯠꯂꯒꯦ꯫ ꯂꯦꯝꯕꯤ ꯆꯤꯡꯈꯩꯒꯤ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ ꯃꯄꯥꯟꯗꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯣꯖꯥ! ꯑꯣꯖꯥ! ꯂꯦꯝꯕꯤ ꯆꯦꯟꯊꯣꯛꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ, ꯕꯥꯕꯥ, ꯑꯣꯖꯥꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤ, ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤꯌꯦ, ꯇꯞꯅ ꯉꯥꯡꯉꯨ꯫ ꯀꯔꯤ? ꯅꯪ ꯑꯣꯖꯥꯕꯣ? ꯑꯗꯨꯒ ꯅꯪꯅ ꯀꯔꯝ ꯍꯥꯏꯅ ꯂꯥꯛꯏꯕ? ꯃꯨꯕꯤ ꯈꯣꯏꯅ ꯅꯥꯏ ꯍꯥꯏꯌꯦ, ꯑꯗꯨꯒꯤ ꯂꯥꯛꯄꯗꯅꯦ ꯅꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯄꯥꯕ ꯈꯣꯏ ꯀꯧꯕ ꯂꯥꯛꯁꯤꯔꯅ ꯇꯧꯕꯅꯤ꯫ ꯆꯥꯛꯁꯦ ꯂꯣꯏꯁꯤꯜꯂꯒ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯇꯧꯔꯕ, ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯥꯏꯌꯦ꯫ ꯐꯔꯦ ꯐꯔꯦ, ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯣ, ꯏꯄꯥ ꯉꯥꯏꯔꯒꯦ꯫ ꯂꯦꯝꯕꯤ ꯆꯥꯛꯇꯣ ꯑꯃꯨꯛ ꯊꯣꯡꯈ꯭ꯔꯦ꯫ ꯆꯤꯡꯈꯩ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯀꯨꯜꯂ ꯃꯄꯥ ꯃꯆꯥ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯀꯨꯜꯂ ꯆꯤꯡꯈꯩꯗ, ꯑꯣꯖꯥ, ꯋꯥꯈꯜ ꯇꯥꯕꯤꯔꯦꯀꯣ? ꯍꯣꯏ ꯗꯥꯗꯥ, ꯀꯨꯏꯔꯦ ꯑꯩꯁꯨ ꯂꯥꯛꯄ꯫ ꯑꯣꯖꯥ ꯇꯨꯝꯈꯤꯕ ꯑꯗꯨꯗ ꯂꯦꯝꯕꯤꯅ ꯍꯧꯗꯣꯛꯂꯨꯔꯅꯨ ꯍꯥꯏꯗꯅ ꯍꯧꯗꯣꯛꯆꯗ꯭ꯔꯕꯅꯤ꯫ ꯆꯤꯡꯈꯩ ꯂꯦꯝꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯉꯁꯤ ꯂꯦꯝꯕꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯆꯤꯡꯈꯩ ꯂꯦꯝꯕꯤꯅ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯕꯅꯤ꯫ ꯂꯦꯝꯕꯤ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ, ꯑꯣꯖꯥ, ꯈꯔ ꯐꯔꯕꯣ? ꯐꯔꯦ꯫ ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯤ, ꯁꯥꯔꯤꯀꯥꯟꯗ ꯆꯥꯊꯣꯛꯍꯧꯔꯣ꯫ ꯇꯞꯅ ꯆꯥꯔꯒꯦ, ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ꯫ ꯀꯨꯜꯂꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯑꯦ, ꯀꯔꯤꯒꯤ ꯋꯥꯔꯨꯅꯤ ꯍꯥꯏꯒꯦ? ꯅꯥꯔꯦ ꯌꯦꯛꯂꯦ ꯍꯥꯏꯔꯒꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ꯫ ꯑꯩ ꯑꯆꯧꯕꯔ ꯌꯥꯏꯃꯕꯨꯔ ꯑꯃ ꯊꯥꯔꯛꯀꯦ, ꯑꯣꯖꯥ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯃꯤꯟꯅꯔꯣ꯫ ꯌꯥꯅꯤꯗ ꯗꯥꯗꯥ, ꯊꯣꯏꯅ ꯀꯟꯅ ꯉꯝꯗꯕꯗꯤ ꯅꯠꯇꯦ, ꯂꯥꯏꯍꯧ ꯈꯔ ꯑꯗꯨ ꯍꯧꯕꯅꯤ꯫ ꯌꯥꯗꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯆꯠꯂꯒꯦ꯫ ꯃꯕꯨꯡꯁꯤꯡꯁꯨꯅꯦ ꯅꯨꯡꯁꯥ ꯊꯤꯔꯝꯕ ꯇꯥꯏ꯫ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯏꯔꯝꯅꯕꯗꯤ ꯐꯩ, ꯑꯗꯨꯗꯤ ꯅꯠꯇꯦ, ꯃꯥꯒꯤ ꯍꯧꯅꯕꯤ ꯐꯨꯠ ꯃꯥꯡꯕꯤꯁꯦ ꯃꯁꯤꯗ ꯇꯧꯔꯅꯨ ꯍꯥꯏꯕꯁꯦ ꯌꯥꯗꯦ꯫ ꯂꯦꯝꯕꯤ ꯆꯤꯡꯈꯩꯗ ꯍꯥꯏꯔꯛꯏ, ꯑꯣꯖꯥ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯑꯣꯖꯥꯁꯨ ꯅꯥꯕ ꯐꯔꯝꯃꯨꯀꯣ꯫ ꯆꯤꯡꯈꯩ ꯅꯣꯛꯐꯦꯠ ꯇꯧꯅ, ꯍꯣꯏ, ꯆꯠꯂꯣ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯏꯃꯨꯡ ꯑꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯍꯧꯔꯦ꯫ ꯆꯤꯡꯈꯩ ꯑꯆꯤꯛꯄ ꯀꯥ ꯑꯗꯨꯗ ꯂꯦꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯅꯨꯡꯁꯤꯕ ꯀꯌꯥ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯆꯤꯡꯈꯩ ꯉꯁꯤꯗꯤ ꯂꯦꯝꯕꯤꯒꯤ ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯐꯕ ꯀꯌꯥ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯂꯦꯝꯕꯤꯅ ꯑꯗꯨꯝꯅ ꯇꯧꯔꯝꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯕꯅꯤ꯫ ꯆꯤꯡꯈꯩ ꯑꯍꯤꯡ ꯑꯗꯨ ꯑꯃ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯃꯔꯛ ꯑꯗꯨꯗ ꯂꯦꯝꯕꯤꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯦꯝꯕꯤ ꯉꯁꯤꯁꯨ ꯐꯅ ꯉꯟꯅ ꯍꯧꯒꯠꯂꯤ꯫ ꯀꯨꯜꯂ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯅꯤ꯫ ꯂꯦꯝꯕꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣꯗ, ꯕꯥꯕꯥ, ꯕꯥꯕꯧ, ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥꯁꯅꯥ? ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯐꯤꯡꯅ ꯀꯧꯔꯤꯗꯨꯕꯣ? ꯕꯥꯕꯥ ꯍꯧꯒꯠꯂꯣꯕ꯫ ꯍꯣꯏꯅꯦ, ꯏꯄꯥꯕꯨꯗꯤ ꯍꯧꯒꯠꯂꯒꯦ꯫ ꯀꯗꯥꯏꯗ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯑꯗꯨꯕꯣ? ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯦ, ꯑꯣꯖꯥꯅ ꯍꯧꯔꯤꯗꯨꯗꯤ꯫ ꯏꯁꯦ, ꯊꯋꯥꯏ ꯌꯥꯎꯈ꯭ꯔꯦꯗ ꯏꯆꯥꯗꯤ, ꯂꯥꯏꯔꯤꯛ ꯇꯝꯕꯅ ꯆꯠꯅꯤꯡꯗ꯭ꯔꯤꯕ? ꯂꯥꯏꯔꯤꯛ ꯇꯝꯕꯒ ꯑꯣꯖꯥ ꯅꯥꯕ ꯍꯪꯕ ꯆꯠꯄꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ? ꯅꯠꯇꯦ, ꯏꯆꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯂꯥꯏꯔꯤꯛꯇꯁꯨ ꯑꯗꯨꯝꯅ ꯌꯥꯎꯔꯗꯤ ꯀꯌꯥꯗꯤ ꯐꯅꯤ? ꯌꯥꯔꯦꯕ ꯕꯥꯕꯥ, ꯁꯨꯝ ꯉꯥꯡꯍꯜꯂꯦ꯫ ꯑꯣꯖꯥꯗꯣ ꯁꯤꯔꯒ ꯂꯩꯔꯝꯕ꯭ꯔꯥ ꯈꯪꯕ ꯅꯠꯇꯦ꯫ ꯂꯥꯛꯑꯣ ꯍꯥꯏꯕ, ꯈꯔ ꯊꯨꯅ ꯆꯠꯁꯦꯕ꯫ ꯍꯣ, ꯏꯄꯥ ꯍꯧꯒꯠꯂꯛꯑꯒꯦ꯫ ꯀꯨꯜꯂ ꯃꯆꯥꯅ ꯉꯝꯗꯨꯅ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯆꯤꯡꯈꯩꯒꯤꯗ ꯂꯥꯛꯏ꯫ ꯆꯤꯡꯈꯩ ꯉꯔꯥꯡ ꯊꯅꯝꯕ ꯆꯥꯛ ꯑꯗꯨ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯗꯝꯗꯦ꯫ ꯆꯤꯡꯈꯩꯁꯨ ꯂꯩꯔꯝꯗꯦ꯫ ꯂꯦꯝꯕꯤ ꯆꯤꯡꯈꯩ ꯂꯩꯔꯝꯗꯕꯗꯨꯗ ꯄꯥꯈꯠꯅ, ꯕꯥꯕꯥ, ꯑꯣꯖꯥ ꯂꯩꯇꯤꯌꯦ, ꯆꯥꯛꯁꯨ ꯆꯥꯔꯝꯗꯤꯌꯦ꯫ ꯀꯔꯤ? ꯅꯪ ꯑꯣꯖꯥ ꯂꯩꯇꯦ ꯍꯥꯏꯕ? ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯨꯜꯂ ꯆꯪꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯆꯤꯡꯈꯩꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ? ꯂꯦꯝꯕꯤ ꯃꯅꯤꯡ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯆꯤꯡꯈꯩ ꯕꯥꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯑꯃꯥꯡꯁꯪꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯂꯦꯝꯕꯤ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯇꯨꯅ, ꯏꯁ, ꯑꯩꯈꯣꯏꯗꯤ ꯑꯣꯖꯥ ꯂꯩꯇꯦꯅ ꯍꯥꯏꯔꯒ ꯀꯟꯅ ꯊꯤꯔꯤ, ꯑꯗꯨꯒ ꯑꯣꯖꯥꯗꯤ ꯑꯃꯥꯡꯕ ꯈꯥꯏꯗꯣꯛꯎꯔꯤꯕ ꯑꯣꯏꯔꯦ꯫ ꯆꯤꯡꯈꯩ ꯀꯩꯁꯨ ꯈꯨꯝꯗꯦ, ꯅꯣꯛꯐꯦꯠ ꯑꯗꯨꯃꯛ ꯇꯧꯏ꯫ ꯂꯦꯝꯕꯤ ꯃꯄꯥꯗ ꯑꯃꯨꯛ, ꯕꯥꯕꯥ, ꯑꯣꯖꯥ ꯂꯥꯛꯑꯦ꯫ ꯀꯨꯜꯂ ꯆꯤꯡꯈꯩꯗ, ꯑꯣꯖꯥ, ꯑꯩꯈꯣꯏꯗꯤ ꯑꯣꯖꯥ ꯂꯩꯔꯝꯗꯕ ꯑꯁꯤꯗ ꯄꯥꯈꯠꯆꯔꯨꯔꯦ꯫ ꯃꯅꯤꯡ, ꯑꯣ, ꯃꯈꯣꯡ ꯍꯥꯝꯃꯨꯏꯌꯦ꯫ ꯂꯦꯝꯕꯤ ꯆꯤꯡꯈꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯗꯨꯒ ꯀꯩꯒꯤꯅꯣꯕ ꯑꯣꯖꯥꯅ ꯆꯥꯛ ꯆꯥꯔꯝꯗ꯭ꯔꯤꯁꯦ? ꯑꯩꯅ ꯊꯣꯡꯕꯁꯦ ꯍꯥꯎꯔꯣꯏꯅ ꯆꯥꯗ꯭ꯔꯤꯔꯕ? ꯆꯤꯡꯈꯩ ꯈꯨꯝꯗ ꯌꯥꯗ꯭ꯔꯗꯨꯅ, ꯑꯗꯨꯒꯤ ꯅꯠꯇꯦꯗ꯫ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣꯕ ꯆꯥꯗ꯭ꯔꯤꯁꯦ? ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯕ ꯀꯥꯗꯤ ꯌꯥꯝ ꯍꯩꯈ꯭ꯔꯖꯥꯠꯅꯤ, ꯈꯔ ꯇꯟꯖꯕꯒꯤ ꯋꯥꯅꯤ, ꯈꯪꯉꯕ? ꯀꯨꯜꯂ ꯅꯣꯛꯇꯨꯅ, ꯃꯥꯅꯤ, ꯏꯆꯥꯅ ꯊꯣꯡꯕꯗꯤ ꯍꯥꯎꯈ꯭ꯔꯕ,
ꯑꯗꯣ ꯑꯣꯖꯥꯒꯤ ꯍꯛꯆꯥꯡꯕꯨ ꯗꯥꯗꯥ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯗ꯭ꯔꯦ ꯉꯔꯥꯡꯗꯒꯤ ꯍꯥꯏꯔꯒꯗꯤ ꯈꯔꯗꯤ ꯐꯔꯦ ꯑꯣ ꯅꯆꯟꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯌꯥꯍꯧ ꯊꯦꯡꯈ꯭ꯔꯕ ꯃꯥꯅ ꯃꯝꯃꯤꯉꯩꯗꯒꯤ ꯍꯧꯒꯠꯇꯨꯅ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯑꯣꯖꯥ ꯅꯥꯕ ꯍꯪꯉꯨꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯣꯔꯛꯂꯤꯕꯅꯤ ꯆꯤꯡꯈꯩ ꯀꯨꯜꯂꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯦꯝꯕꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯂꯦꯝꯕꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯆꯤꯡꯈꯩ ꯂꯦꯝꯕꯤꯗ ꯑꯁꯦꯡꯕꯩꯔꯅꯤ ꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯍꯥꯏꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ ꯁꯦꯡꯉꯤ ꯌꯥꯝꯅ ꯁꯦꯡꯉꯤ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯁꯤꯗꯅꯤ ꯃꯥꯅ ꯆꯠꯂꯨ ꯌꯥꯗ꯭ꯔꯤꯕ ꯑꯇꯩ ꯊꯕꯛꯀꯤꯗꯤꯅꯦ ꯊꯧꯅꯥ ꯐꯈ꯭ꯔꯕ ꯀꯔꯤꯒꯤꯅꯣ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯗꯤ ꯑꯁ ꯑꯣꯖꯥ ꯌꯥꯔꯦꯕ ꯁꯨꯝ ꯍꯪꯉꯤ ꯑꯣꯖꯥꯕꯨ ꯅꯥꯏ ꯍꯥꯏꯕꯗꯥꯏꯅꯦ ꯍꯣꯏꯅꯦ ꯑꯗꯣ ꯀꯩꯒꯤꯅꯣꯕ ꯑꯣꯖꯥ ꯇꯟ ꯇꯧꯕꯅꯦꯕ ꯁꯤꯗꯒꯤꯗꯤꯅꯦ ꯑꯣꯖꯥ ꯍꯦꯛ ꯅꯥꯕ ꯐꯕꯒ ꯑꯗꯨꯝ ꯂꯥꯛꯑꯗꯧꯅꯤ ꯆꯤꯡꯈꯩ ꯈꯔ ꯅꯣꯟꯊꯔꯞ ꯇꯧꯅ ꯁꯦꯡꯉꯕꯣ ꯍꯣꯏꯕ ꯀꯨꯜꯂ ꯃꯆꯥꯗ ꯆꯠꯂꯣ ꯅꯪ ꯑꯣꯖꯥꯒꯤ ꯆꯥꯔ ꯀꯩꯅꯣꯝꯇ ꯂꯣꯟꯕꯤꯔꯝꯃꯨ ꯀꯨꯜꯂ ꯆꯤꯡꯈꯩꯗ ꯃꯈꯥ ꯇꯥꯔꯛꯏ ꯑꯣꯖꯥ ꯍꯛꯆꯥꯡꯗꯣ ꯌꯥꯝꯅ ꯆꯣꯛꯊꯅ ꯁꯨꯏ ꯀꯔꯝ ꯇꯧꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨ ꯀꯌꯥ ꯐꯪꯕ ꯑꯣꯏꯗꯦ ꯌꯥꯅꯤꯗ ꯇꯥꯗ ꯃꯔꯥꯏ ꯐꯖꯈꯤꯅꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯇꯥꯂꯛ ꯑꯗꯨꯗ ꯃꯨꯕꯤꯁꯨ ꯂꯥꯛꯏ ꯃꯨꯕꯤ ꯀꯨꯜꯂ ꯂꯩꯔꯝꯕꯗꯨꯗ ꯀꯩꯒꯤꯅꯣ ꯑꯌꯨꯛꯁꯤꯗ ꯃꯥꯃ ꯂꯩꯔꯝꯃꯤꯁꯤꯅ ꯑꯩꯗꯤ ꯀꯔꯤ ꯈꯨꯝꯅꯤ ꯁꯤꯗꯤ ꯆꯠꯍꯧꯔꯁꯤꯔꯅꯤ ꯑꯩꯕꯣ ꯏꯆꯣꯞ ꯆꯣꯞꯅꯕ ꯇꯥꯔꯤ ꯀꯨꯜꯂ ꯂꯩꯊꯣꯔꯛꯄꯗ ꯃꯨꯕꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯀꯧꯔꯛꯏ ꯍꯥꯏ ꯃꯨꯕꯤ ꯀꯔꯤꯒꯤꯅꯣꯅꯦ ꯏꯆꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯤ ꯆꯪꯉꯛꯎ ꯂꯥꯎꯅꯦ ꯃꯨꯕꯤ ꯇꯟꯅ ꯆꯪꯂꯛꯏ ꯀꯨꯜꯂ ꯑꯃꯨꯛꯀꯁꯨ ꯏꯆꯥꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯅꯪ ꯑꯣꯖꯥꯁꯦ ꯉꯔꯥꯡꯗꯒꯤ ꯅꯥꯗꯨꯅ ꯂꯩꯔꯦꯅꯦ ꯃꯨꯕꯤ ꯂꯠ ꯇꯧꯅ ꯑꯩꯁꯨ ꯑꯣꯖꯥ ꯉꯔꯥꯡ ꯃꯁꯥ ꯉꯝꯍꯧꯗꯦ ꯍꯥꯏꯕꯗꯨꯗ ꯍꯪꯕ ꯂꯥꯛꯏꯕ ꯑꯣ ꯐꯔꯦ ꯆꯪꯉꯣ ꯂꯦꯝꯕꯤꯁꯨ ꯂꯩꯕꯅꯤ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯅꯪ ꯑꯣꯖꯥꯒꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯝꯃꯨ ꯆꯥꯛꯀꯗꯣ ꯊꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯉꯔꯥꯡꯗꯒꯤ ꯑꯣꯖꯥꯁꯦ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤꯕꯅꯤ ꯍꯣꯏ ꯃꯥꯃ ꯃꯨꯕꯤ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯏ ꯑꯗꯨꯒ ꯑꯁ ꯑꯩꯗꯤ ꯏꯀꯥꯏꯖꯕꯅ ꯂꯣꯏꯔꯦꯗ ꯑꯩꯈꯣꯏ ꯕꯥꯖꯤꯗꯒ ꯇꯝꯃꯛꯑꯗꯤ ꯀꯝꯗꯧꯅꯤ ꯍꯣꯏꯗ ꯃꯥꯃꯁꯨ ꯌꯥꯎꯔꯤꯁꯤꯕꯨ ꯂꯦꯝꯕꯤ ꯃꯨꯕꯤ ꯆꯪꯉꯛꯑꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯧꯗꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ ꯃꯨꯕꯤꯁꯨ ꯂꯦꯝꯕꯤꯗ ꯄꯥꯛ ꯍꯦꯛ ꯀꯧꯕꯗꯤ ꯉꯝꯗꯦ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩ ꯃꯨꯕꯤ ꯃꯊꯟꯇ ꯑꯩꯕꯨ ꯀꯧꯔꯗ꯭ꯔꯅꯦ ꯃꯥꯁꯨ ꯀꯧꯔꯛꯇꯦꯗ ꯑꯩ ꯁꯨꯝ ꯂꯦꯞꯇꯨꯅꯗꯤ ꯈꯟꯅꯔꯣꯏꯗ ꯂꯦꯝꯕꯤ ꯑꯩ ꯀꯩꯗꯧꯔꯛꯎꯒꯦ ꯂꯦꯝꯕꯤ ꯇꯟꯅ ꯌꯥꯔꯦꯗ ꯈꯔ ꯇꯧꯔꯛꯀꯦ ꯃꯥꯃꯅ ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯇꯧꯔꯝꯃꯣ ꯍꯥꯏ ꯂꯦꯝꯕꯤ ꯅꯍꯥ ꯃꯈꯩꯗꯒꯤ ꯃꯉꯣꯟꯗ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯗꯣ ꯂꯃꯟꯁꯤꯡꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯗꯤ ꯆꯥꯛꯁꯦ ꯊꯣꯡꯗꯣꯛꯄꯤꯔꯝꯃꯁꯤ ꯅꯪ ꯆꯦꯡꯗꯣ ꯈꯔ ꯌꯥꯝꯅ ꯈꯩꯗꯣꯛꯄꯤꯔꯛꯑꯣ ꯑꯩ ꯆꯥꯛꯁꯦ ꯊꯣꯡꯉꯛꯑꯒꯦ ꯂꯦꯝꯕꯤ ꯃꯥꯅ ꯇꯧꯕꯗ ꯋꯥꯒꯗꯕ ꯊꯕꯛ ꯀꯌా ꯑꯃ ꯍꯥꯏꯖꯤꯜꯂꯛꯏ ꯃꯨꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯧꯕ ꯇꯥꯔꯝꯃꯤ ꯌꯥꯏ ꯑꯅꯤꯗꯨ ꯆꯪꯗꯨꯅ ꯆꯤꯡꯈꯩꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛꯀꯨꯝꯕ ꯂꯣꯏꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯛꯏ ꯂꯦꯝꯕꯤ ꯃꯥꯁꯨ ꯀꯨꯏꯅ ꯈꯣꯏꯈꯥ ꯂꯤꯟꯈꯥ ꯊꯥꯗꯨꯅ ꯃꯤ ꯑꯃꯕꯨ ꯀꯨꯏꯅ ꯁꯥꯎꯕ ꯉꯝꯖꯕ ꯅꯠꯇꯦ ꯂꯦꯝꯕꯤ ꯆꯥꯛꯇꯨ ꯊꯤꯅ ꯃꯨꯕꯤ ꯑꯣꯖꯥ ꯀꯧꯔꯣ ꯆꯥꯛꯁꯨ ꯄꯤꯖꯊꯣꯛꯑꯝꯃꯁꯤ ꯉꯔꯥꯡꯁꯨ ꯆꯥꯗꯕꯅꯤ ꯃꯨꯕꯤ ꯊꯣꯛꯈꯤꯗꯨꯅ ꯑꯣꯖꯥ ꯆꯥꯛ ꯂꯣꯏꯔꯤ ꯆꯥꯛ ꯈꯔ ꯆꯥꯅꯕ ꯑꯣꯖꯥ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤ ꯀꯣꯟꯅ ꯇꯞꯅ ꯆꯥꯔꯒꯦ ꯆꯐꯨꯗꯨꯗ ꯍꯥꯞꯇꯨꯅ ꯑꯗꯨꯝ ꯊꯅꯝꯃꯣ ꯍꯥꯏꯌꯨ ꯑꯣꯖꯥ ꯍꯧꯖꯤꯛꯈꯔ ꯆꯥꯕꯤꯌꯨ ꯑꯩ ꯄꯨꯛꯁꯦ ꯏꯊꯟ ꯊꯟꯒꯠꯂꯦ ꯃꯨꯕꯤ ꯃꯈꯥ ꯇꯥꯔꯝꯗ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯨꯕꯤ ꯂꯦꯝꯕꯤꯗ ꯂꯦꯝꯕꯤ ꯑꯣꯖꯥꯗꯣ ꯀꯣꯟꯅ ꯆꯥꯒꯦ ꯍꯥꯏ ꯀꯔꯤꯒꯤ ꯑꯩ ꯇꯧꯒꯦ ꯂꯦꯝꯕꯤ ꯊꯨꯅ ꯊꯣꯛꯂꯛꯇꯨꯅ ꯑꯣꯖꯥ ꯆꯥꯛ ꯆꯥꯔꯨ ꯂꯥꯛꯑꯣ ꯀꯨꯜꯂꯅ ꯑꯣꯏꯅ ꯍꯥꯏ ꯅꯪ ꯑꯣꯖꯥꯗꯤ ꯀꯣꯟꯅ ꯆꯥꯒꯦ ꯍꯥꯏꯔꯤꯁꯤꯗꯤ ꯌꯥꯔꯣꯏ ꯉꯔꯥꯡꯁꯨ ꯆꯥꯒꯦ ꯍꯥꯏꯔꯒ ꯆꯥꯗꯕꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯤꯀꯥꯟꯁꯤꯗ ꯆꯥꯔꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯁꯦ ꯑꯣꯖꯥ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯂꯦꯝꯕꯤ ꯆꯤꯡꯈꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ ꯂꯥꯛꯑꯣ ꯑꯣꯖꯥ ꯆꯥꯔꯨ ꯂꯥꯛꯑꯣꯕ ꯆꯤꯡꯈꯩ ꯎꯄꯥꯏ ꯂꯩꯇ ꯆꯥꯛ ꯑꯗꯨ ꯑꯅꯤꯗꯨꯒꯤ ꯃꯥꯡ ꯑꯗꯨꯗ ꯆꯥꯔꯤ ꯃꯨꯕꯤ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯊꯔꯣ ꯍꯣꯏꯅ ꯍꯥꯏꯕꯗꯣ ꯆꯨꯝꯗꯤ ꯆꯨꯝꯃꯤꯅꯦ ꯑꯣꯖꯥꯁꯦ ꯑꯩ ꯃꯨꯕꯤ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯀꯤꯠ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯃꯔꯩ ꯀꯣꯟꯁꯤꯟꯅꯗꯨꯅ ꯑꯣꯖꯥ ꯀꯔꯤ ꯍꯥꯞꯄꯧꯒꯦ ꯌꯥꯔꯦ ꯃꯨꯕꯤ ꯃꯥꯗꯤ ꯑꯔꯦꯡ ꯄꯨꯊꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ ꯃꯨꯕꯤ ꯀꯨꯏꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯥꯎꯔꯛꯅ ꯂꯦꯝꯕꯤ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯨꯅ ꯆꯠꯈ꯭ꯔꯦ
ꯆꯤꯡꯈꯩ ꯃꯨꯕꯤꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅꯤꯅ ꯏꯍꯦ ꯆꯠꯈ꯭ꯔ ꯃꯥꯜꯂꯤꯅꯦ꯫ ꯂꯦꯝꯕꯤ ꯃꯄꯥ ꯃꯆꯥꯁꯨ ꯆꯤꯡꯈꯩꯒꯤ ꯑꯌꯨꯛꯀꯤ ꯇꯧꯕ ꯌꯥꯕ ꯇꯧꯔꯝꯗꯨꯅ ꯍꯜꯂꯛꯂꯤ꯫ ꯃꯨꯕꯤꯗꯤ ꯂꯦꯝꯕꯤ ꯑꯃꯗꯤ ꯆꯤꯡꯈꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯨꯕꯤ ꯊꯔꯣꯒꯤꯗ ꯂꯥꯛꯏ꯫ ꯅꯪ ꯂꯥꯛꯏꯔꯣ? ꯑꯩꯁꯨ ꯅꯪ ꯅꯅꯥꯛꯇ ꯂꯥꯛꯀꯦꯅ ꯇꯧꯔꯝꯃꯤꯅꯤ꯫ ꯃꯨꯕꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯗꯥꯔꯤ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯏꯄꯣꯝ ꯄꯣꯝꯃꯤꯗꯨꯅ? ꯃꯨꯕꯤ ꯇꯞꯅ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ꯫ ꯑꯣꯖꯥꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯦ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯆꯠꯂꯨꯔꯤꯕ? ꯉꯁꯥꯏ ꯀꯅꯥꯒ? ꯏꯇꯣꯝꯇ꯫ ꯀꯔꯤꯒꯤ ꯅꯪꯗꯤ ꯅꯊꯟꯇ ꯆꯠꯂꯨꯏꯕ? ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯂꯩꯁꯥꯕꯤꯅꯕꯣ? ꯂꯦꯝꯕꯤꯁꯨ ꯂꯩꯔꯝꯃꯤ ꯃꯥꯃꯒ꯫ ꯑꯦ ꯑꯗꯨꯅ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯂꯤꯁꯜꯂꯝꯃꯤꯕ? ꯅꯪꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤ꯫ ꯑꯣꯖꯥꯒ ꯂꯦꯝꯕꯤꯒ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯕꯤꯗꯨ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯏ꯫ ꯊꯔꯣ ꯇꯧꯐꯝ ꯈꯪꯗꯅ ꯌꯥꯔꯦꯁꯤꯗꯣ ꯑꯗꯨꯒꯤꯕꯨ ꯑꯩ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯂꯔꯣꯏ꯫ ꯃꯣꯏ ꯑꯅꯤ ꯃꯥꯏ ꯅꯨꯡꯁꯤꯅꯖꯔꯅꯤ꯫ ꯉꯥꯏꯈꯣꯍꯦ ꯅꯪꯁꯨ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯅꯕ ꯍꯣꯠꯅꯈꯤꯁꯦ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯦ ꯂꯥꯜꯂꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ? ꯊꯔꯣꯅ ꯃꯨꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯍꯥꯏꯅ ꯍꯥꯏꯅ ꯆꯤꯡꯈꯩꯁꯨ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕ ꯐꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯥꯟꯅꯔꯛꯇꯨꯅ ꯃꯥꯒꯤ ꯍꯪꯕ ꯂꯥꯛꯅꯩ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯅꯤꯜ ꯇꯅꯤ ꯌꯥꯎꯗꯕ ꯆꯤꯡꯈꯩꯅ ꯐꯩꯖꯥꯎꯗ ꯐꯩꯖꯥꯎ ꯊꯅꯤꯜꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯛꯂꯥꯛ ꯂꯥꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤ? ꯃꯥꯕꯨ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯤ꯫ ꯑꯣꯖꯥ ꯀꯩꯁꯨ ꯈꯜꯂꯨꯒꯅꯨꯗ ꯃꯥ ꯄꯣꯠ ꯆꯩ ꯈꯔ ꯊꯥꯕꯒꯤ ꯌꯥꯝ ꯆꯤꯜꯂꯤꯕꯅꯤ꯫ ꯐꯩꯖꯥꯎ ꯋꯥ ꯊꯩꯗꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯆꯤꯡꯈꯩ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯆꯤꯡꯅꯗꯨꯅ ꯂꯩꯕꯅ ꯍꯟꯗꯛꯀꯤ ꯃꯑꯣꯡ ꯑꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯆꯤꯡꯅꯕ ꯑꯗꯨ ꯄꯣꯛꯂꯤ꯫ ꯆꯤꯡꯈꯩ ꯃꯈꯥ ꯇꯥꯔꯛꯏ꯫ ꯐꯩꯖꯥꯎ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯁꯦꯡꯅ ꯍꯥꯏ꯫ ꯅꯈꯣꯏ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯨꯕꯤꯁꯨ ꯉꯥꯏ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯕꯒꯨꯝꯅ ꯃꯥꯜꯂꯤ꯫ ꯐꯩꯖꯥꯎ ꯃꯥꯁꯨ ꯍꯥꯏꯗꯣꯛꯄꯅ ꯐꯔꯦ ꯈꯟꯗꯨꯅ ꯋꯥ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯆꯤꯡꯈꯩ ꯃꯥꯁꯨ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯆꯤꯡꯈꯩ ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩꯈꯤ꯫ ꯑꯣꯖꯥ ꯀꯩꯁꯨ ꯈꯟꯕꯤꯔꯨꯒꯅꯨ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯃ ꯃꯔꯥꯏꯅ ꯂꯥꯛꯆꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯁꯨ ꯍꯛꯆꯥꯡꯁꯦ ꯀꯟꯈꯠꯂꯣ ꯍꯥꯏꯕ ꯌꯥꯗꯕꯁꯤꯗ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯅꯕꯨꯗꯤ ꯑꯩ ꯂꯦꯞꯂꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ? ꯈꯪꯗꯦ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯃꯌꯥꯝꯗ ꯌꯦꯠꯄ ꯅꯨꯡꯉꯥꯏꯇꯅꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯔꯨꯅꯤ? ꯑꯣꯖꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ꯫ ꯑꯩ ꯃꯨꯕꯤꯒ ꯊꯥꯅꯤꯜꯒ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯍꯟꯒꯦ꯫ ꯑꯣꯖꯥꯅꯁꯨ ꯃꯨꯕꯤꯗ ꯅꯤꯡꯊꯤꯅ ꯍꯥꯏꯕꯤꯌꯨ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯉꯥꯛꯇꯅꯤ꯫ ꯑꯣꯖꯥꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯈꯤꯗꯕꯅꯤ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯊꯔꯣ ꯃꯨꯕꯤ ꯑꯃꯗꯤ ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯥꯛꯏ꯫ ꯐꯩꯖꯥꯎꯅ ꯆꯤꯡꯈꯩꯗ ꯑꯣꯖꯥ ꯃꯨꯕꯤ ꯈꯣꯏꯁꯨ ꯂꯥꯛꯏ꯫ ꯂꯦꯝꯕꯤ ꯑꯅꯤꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯇꯥ ꯐꯩꯖꯥꯎ ꯅꯪꯁꯨ ꯂꯥꯛꯑꯝꯃꯤꯔꯣ? ꯑꯣꯖꯥꯅ ꯑꯩ ꯍꯥꯏꯕꯁꯤꯗ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ ꯈꯔ ꯂꯥꯛꯄꯤꯌꯨꯅꯤ꯫ ꯑꯣꯖꯥꯁꯦ ꯃꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯇꯝꯃꯝꯗꯥꯏꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯇꯥ ꯊꯥꯅꯤꯜꯒꯗꯣ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯈꯤꯗꯥꯏꯅꯦ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯁꯛ ꯐꯥꯎꯕ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯤ꯫ ꯃꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯛꯑꯀꯥꯟꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯈꯪꯉꯦ ꯍꯥꯏꯕꯁꯦ ꯆꯨꯝꯕꯖꯥꯠꯅꯤ꯫ ꯅꯠꯇ꯭ꯔꯥ ꯑꯣꯖꯥ? ꯆꯤꯡꯈꯩ ꯅꯣꯛꯇꯨꯅ ꯃꯥꯅꯦ ꯃꯥꯅꯦ꯫ ꯑꯗꯣ ꯑꯣꯖꯥ ꯏꯝꯐꯥꯜꯗ ꯁꯥꯃꯨ ꯑꯆꯧꯕ ꯑꯃ ꯂꯩ ꯍꯥꯏ ꯑꯗꯣ ꯑꯁꯦꯡꯕꯔꯣ? ꯊꯔꯣꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯁꯥꯃꯨꯗꯨꯁꯨꯅꯦ ꯑꯃꯨꯛ ꯆꯦꯟꯊꯣꯛꯑꯦ ꯍꯥꯏ ꯑꯣꯖꯥ ꯑꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ? ꯐꯩꯖꯥꯎ ꯃꯥꯗꯤ ꯅꯨꯄꯥꯅꯤ ꯇꯣꯏꯅꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯏꯝꯐꯥꯜꯗ ꯆꯠꯂꯨꯔꯤꯕꯅꯤ꯫ ꯃꯌꯣꯟ ꯑꯣꯏꯔꯤꯕ ꯃꯐꯝꯗꯤ ꯈꯪꯂꯤꯕꯅꯤ꯫ ꯐꯩꯖꯥꯎ ꯅꯣꯛꯇꯨꯅ ꯆꯦꯟꯕꯅꯤ꯫ ꯂꯦꯝꯕꯤ ꯑꯃꯨꯛꯀꯁꯨ ꯑꯁꯦꯡꯕꯅꯤ ꯑꯣꯖꯥ ꯄꯥꯕꯅ ꯆꯦꯜꯂꯤ ꯍꯥꯏ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯅꯦ ꯀꯞꯄꯗꯅꯦ ꯏꯝꯐꯥꯜꯗ ꯂꯩꯕ ꯁꯥꯃꯨꯗꯣ ꯂꯥꯛꯀꯅꯤ ꯀꯞꯀꯅꯨ ꯍꯥꯏ ꯈꯪꯉꯕ? ꯆꯤꯡꯈꯩ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯆꯤꯡꯈꯩ ꯅꯣꯛꯇꯨꯅ ꯅꯈꯣꯏꯕꯨ ꯑꯗꯨꯗ ꯂꯩꯕ ꯁꯥꯃꯨꯗꯣ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ꯭ꯔꯅꯦ? ꯊꯔꯣꯒ ꯂꯦꯝꯕꯤꯒ ꯑꯃꯠꯇ ꯑꯣꯏꯅ ꯎꯗ꯭ꯔꯤꯌꯦ ꯑꯣꯖꯥ꯫ ꯆꯤꯡꯈꯩ ꯃꯨꯕꯤꯒꯤ ꯃꯇꯧ ꯈꯪꯂꯤꯕꯅꯤ꯫ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯀꯔꯤꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯆꯤꯡꯈꯩ ꯀꯔꯤꯃꯠꯇ ꯈꯟꯗꯕ ꯁꯥꯗꯨꯅ ꯃꯨꯕꯤ ꯅꯪꯗꯤ ꯎꯔꯕ꯭ꯔꯣ? ꯃꯨꯕꯤ ꯇꯞꯅ ꯎꯗ꯭ꯔꯤ ꯑꯣꯖꯥ꯫ ꯅꯈꯣꯏꯕꯨ ꯌꯦꯡꯅꯤꯡꯕ꯭ꯔꯅꯦ? ꯂꯦꯝꯕꯤ ꯍꯔꯥꯎꯅ ꯌꯦꯡꯅꯤꯡꯉꯤ ꯑꯣꯖꯥ꯫ ꯑꯣꯖꯥ ꯍꯣꯏ ꯌꯨꯝꯒ ꯀꯌꯥꯝ ꯂꯥꯞꯅꯒꯦ? ꯂꯥꯞꯅꯗ꯭ꯔꯦꯗ ꯊꯣꯏꯅ꯫ ꯑꯗꯨꯗꯤ ꯑꯝꯇ ꯄꯨꯕꯤꯌꯨ ꯑꯣꯖꯥ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯈꯣꯏꯁꯦ
ꯑꯩꯕꯨ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯍꯣꯏ ꯍꯣꯏ ꯑꯣꯖꯥ ꯄꯨꯕꯤꯒꯦ꯫ ꯊꯔꯣ ꯍꯔꯥꯎꯅ ꯑꯁꯦꯡꯕꯩꯔꯣ ꯑꯣꯖꯥ? ꯑꯁꯦꯡꯕꯅꯤ꯫ ꯑꯗꯣ ꯆꯠꯂꯗꯤ ꯀꯅꯥ ꯀꯅꯥ ꯆꯠꯀꯅꯤ? ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯠꯀꯅꯤ꯫ ꯆꯤꯡꯈꯩ ꯃꯌꯥꯝ ꯑꯗꯨꯅ ꯍꯔꯥꯎꯖꯕ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯋꯥ ꯅꯨꯡꯁꯤꯠꯀ ꯆꯥꯟꯅꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯃꯌꯥꯝꯒ ꯂꯦꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯩꯔꯕ ꯉꯝꯒꯅꯤ? ꯊꯔꯣ, ꯃꯨꯕꯤ, ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝꯇꯅꯤ ꯂꯥꯛꯇꯨꯅ ꯆꯤꯡꯈꯩꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯤꯕ꯫ ꯑꯍꯨꯝ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛ ꯂꯣꯏꯔꯝꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯥꯝꯅꯁꯨ ꯅꯛꯁꯤꯟꯅꯔꯛꯂꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯇꯧꯈꯤꯗ꯭ꯔꯦ꯫ ꯂꯦꯝꯕꯤꯁꯨ ꯆꯤꯡꯈꯩ ꯃꯇꯣꯝꯇ ꯃꯊꯟꯇ ꯂꯩꯔꯕ ꯀꯥꯟ ꯑꯁꯤꯗ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯆꯤꯡꯈꯩ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯆꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗ ꯑꯃꯨꯛꯁꯨ ꯂꯩꯈꯤ꯫ ꯆꯤꯡꯈꯩ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯅꯨꯡꯁꯤ, ꯑꯩ ꯂꯦꯝꯕꯤꯕꯨ ꯅꯨꯡꯁꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯣꯏꯔꯦꯀꯣ꯫ ꯃꯥꯒꯤ ꯆꯝꯖꯔꯕ ꯃꯥꯏꯊꯣꯡ, ꯂꯧꯊꯣꯞ ꯂꯧꯀꯣꯏ ꯂꯩꯇꯕ ꯋꯥꯉꯥꯡ, ꯑꯩꯕꯨ ꯐꯣꯡꯗꯣꯛꯇꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ? ꯐꯣꯡꯗꯣꯛꯄ ꯊꯣꯛ ꯃꯥꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯄ? ꯇꯊꯤ ꯉꯥꯡꯂꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯉꯥꯡꯂꯛꯑꯣꯏꯗ, ꯃꯥꯁꯨ ꯃꯤ꯫ ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕ, ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯍꯧꯅꯗꯦ꯫ ꯃꯥꯒꯤꯁꯨ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯤꯕꯅꯤ꯫ ꯆꯤꯡꯈꯩ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯤꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯔꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯂꯦꯝꯕꯤꯇꯅꯤ ꯃꯥꯅ ꯍꯩꯅꯈꯤꯗꯕ, ꯅꯨꯡꯁꯤꯈꯤꯗꯕ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯃꯤꯁꯛ ꯑꯗꯨ ꯃꯥ ꯑꯣꯏꯔꯔꯦ꯫ ꯉꯥꯏꯍꯥꯛ ꯑꯁꯪꯕ ꯃꯇꯝꯗ ꯂꯦꯝꯕꯤ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯇꯝ ꯃꯥꯕꯨ ꯍꯧꯈꯤꯕ ꯉꯥꯏꯖꯔꯛꯏ꯫ ꯊꯥꯅꯤꯜ ꯃꯃꯥ ꯃꯆꯥꯕꯨ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯅ ꯐꯃꯨꯡꯗꯒꯤ ꯀꯧꯕ ꯆꯪꯂꯛꯏ꯫ ꯏꯃꯥꯒꯤ ꯊꯥꯅꯤꯜ, ꯆꯥꯛ ꯂꯣꯏꯔꯦꯅꯦ, ꯆꯥꯊꯣꯛꯑꯁꯤ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ꯫ ꯊꯥꯅꯤꯜ ꯍꯔꯥꯎꯅ, ꯏꯃꯥ ꯀꯔꯤ ꯏꯟꯁꯥꯡꯅꯣ? ꯄꯥꯟ ꯏꯔꯣꯜꯂꯤ, ꯉꯥꯀꯤꯖꯧ ꯑꯃ ꯇꯥꯎꯔꯤ, ꯍꯥꯎꯅꯤ ꯂꯥꯛꯑꯣ꯫ ꯊꯥꯅꯤꯜ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯏ꯫ ꯏꯃꯥꯒꯤ ꯊꯥꯅꯤꯜ, ꯅꯪ ꯑꯣꯖꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯍꯪꯕ ꯂꯣꯏꯅ ꯆꯠꯂꯦ꯫ ꯅꯪꯕꯨ ꯑꯝꯇꯗꯤ ꯍꯪꯉꯨꯆꯣꯗꯅ, ꯃꯤꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ? ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯦ ꯍꯥꯏꯒꯦ ꯏꯃꯥ? ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤꯅꯦꯍꯦ, ꯃꯨꯕꯤꯈꯣꯏ ꯆꯠꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯦ ꯍꯥꯏꯅꯦ꯫ ꯊꯥꯅꯤꯜ ꯃꯨꯕꯤ ꯄꯟꯕ ꯑꯗꯨꯗ ꯍꯩꯅꯤꯡꯂꯝꯕ ꯄꯨꯝꯕ ꯍꯟꯈꯤ꯫ ꯃꯥꯇꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯤꯡꯈꯩꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯅꯤ꯫ ꯊꯥꯅꯤꯜ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯑꯃꯨꯛ, ꯍꯌꯦꯡꯗꯣ ꯄꯥꯠꯇ ꯀꯨꯝꯗ꯭ꯔꯤꯉꯩꯗꯔ ꯍꯜꯂꯛꯄꯗꯔ ꯀꯔꯤꯅꯣ ꯑꯝꯇ ꯆꯪꯉꯝꯃꯨ, ꯃꯤꯅ ꯍꯧꯅ ꯈꯪꯗꯕ ꯃꯥꯟꯈꯤꯅꯤ꯫ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯨ ꯍꯥꯏꯕꯁꯨ ꯅꯪꯅ ꯇꯧꯔꯤꯕ ꯌꯥꯗꯦ꯫ ꯊꯥꯅꯤꯜ ꯇꯞꯅ, ꯍꯣꯏ, ꯍꯌꯦꯡꯅ ꯀꯩꯅꯣ ꯉꯟꯅ ꯐꯩꯖꯥꯎꯒ ꯆꯠꯂꯒꯦ꯫ ꯊꯥꯅꯤꯜ ꯆꯥꯛ ꯑꯗꯨ ꯈꯔ ꯆꯥꯔꯝꯂꯒ ꯍꯧꯒꯠꯇꯨꯅ ꯂꯥꯛꯏ꯫ ꯂꯦꯝꯕꯤ ꯐꯃꯨꯡ ꯑꯗꯨꯗ ꯒꯣꯒꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤ꯫ ꯌꯥꯏꯃ ꯃꯆꯟꯕꯨ ꯆꯥꯛ ꯆꯥꯅꯅꯕ ꯍꯧꯗꯣꯛꯄ ꯆꯪꯉꯛꯏ꯫ ꯁꯅꯥ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ, ꯅꯪ ꯗꯥꯇꯣꯅ ꯆꯥꯛ ꯂꯣꯏꯍꯧꯔꯤ, ꯆꯥꯅꯅꯕ ꯇꯧꯔꯨꯔꯁꯤ꯫ ꯂꯦꯝꯕꯤ ꯐꯅ ꯀꯟꯅ ꯇꯨꯝꯂꯤ꯫ ꯉꯥꯡꯂꯤ ꯁꯛꯂꯤꯕꯗꯨ ꯀꯔꯤꯃꯠꯇ ꯇꯥꯗꯦ꯫ ꯌꯥꯏꯃ ꯃꯆꯟꯕꯨ ꯍꯧꯗꯣꯛꯄ ꯀꯟꯅ ꯂꯥꯛꯅꯔꯤ꯫ ꯑꯆꯧꯕ ꯐꯅ ꯀꯨꯏꯅ ꯂꯥꯛꯇꯕ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣꯅꯦ? ꯀꯨꯜꯂꯅ ꯈꯨꯝꯂꯛꯏ꯫ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯌꯥꯔꯝꯃꯔꯣꯏ꯫ ꯆꯤꯡꯈꯩꯒꯤ ꯊꯕꯛ ꯇꯧꯔꯤꯅꯦꯅ ꯆꯠꯄꯗꯅꯦ ꯃꯄꯨꯡ ꯊꯤꯠꯂꯕꯅꯤ꯫ ꯑꯇꯣꯝꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯂꯥꯏꯔꯤꯛ ꯇꯝꯕꯗꯨꯗ ꯑꯁꯨꯝꯅ ꯊꯋꯥꯏ ꯌꯥꯎꯔꯗꯤ ꯀꯩꯒꯤ ꯍꯩꯔꯣꯏ? ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦꯅꯦ꯫ ꯍꯥꯏꯅ ꯌꯥꯏꯃ ꯑꯃꯗꯤ ꯂꯦꯝꯕꯤ ꯆꯪꯂꯛꯏ꯫ ꯀꯨꯜꯂꯅ ꯃꯆꯥꯗ, ꯂꯥꯛꯑꯣ, ꯁꯥꯔꯤꯀꯥꯟꯗ ꯆꯥꯍꯧꯔꯁꯤ ꯂꯥꯛꯑꯣ꯫ ꯃꯌꯥꯝꯗꯣ ꯆꯥꯛ ꯆꯥꯕ ꯍꯧꯅꯔꯛꯏ꯫ ꯑꯆꯧꯕꯅ, ꯏꯆꯟꯗꯤ ꯌꯨꯝꯗꯕꯨ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯕꯩ ꯋꯥꯅꯤ, ꯑꯣꯖꯥ ꯆꯤꯡꯈꯩꯒꯤ ꯆꯥꯛꯇꯤ ꯐꯖꯅ ꯊꯣꯡꯕ ꯃꯥꯜꯂꯤꯗ꯫ ꯂꯦꯝꯕꯤ ꯅꯣꯛꯇꯨꯅ, ꯑꯩꯕꯨ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯦꯅ ꯀꯅꯥ ꯍꯥꯏꯕ? ꯍꯩꯅ, ꯑꯩꯅ ꯅꯣꯏ ꯃꯌꯥꯝ ꯂꯩꯌꯦꯅ ꯊꯣꯡꯕꯤꯗꯕꯩ ꯋꯥꯅꯤ꯫ ꯑꯇꯣꯝꯕꯅ, ꯍꯌꯦꯡ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯅꯈꯣꯏ ꯃꯌꯥꯝ ꯂꯩꯌꯦꯅ ꯊꯣꯡꯗ꯭ꯔꯗꯤ ꯐꯔꯅꯤ꯫ ꯂꯦꯝꯕꯤ ꯁꯥꯎꯔꯛꯅ, ꯇꯥꯇꯣꯟ, ꯅꯪꯒꯤ ꯍꯧꯅꯕꯤꯅ ꯇꯧꯔꯛꯀꯅꯨ꯫ ꯑꯩꯅꯦ ꯌꯨꯝꯒ ꯑꯝꯇ ꯄꯥꯜꯂꯣꯏ꯫ ꯅꯣꯏ ꯃꯌꯥꯝꯁꯦ ꯊꯥꯗꯣꯛꯑꯒ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ꯫ ꯍꯌꯦꯡꯗꯒꯤꯅꯦ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ꯫ ꯁꯦꯡꯉꯕ꯭ꯔꯅꯦ? ꯁꯦꯡꯉꯦ꯫ ꯃꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯊꯕꯛ ꯃꯌꯥꯝ ꯇꯧꯕꯗꯣ ꯑꯩ ꯉꯝꯃꯣꯏ꯫ ꯑꯗꯨꯗꯤ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯩꯗꯤ ꯅꯠꯇꯦꯅꯦ ꯍꯥ? ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯅꯌꯨꯝ ꯄꯥꯜꯂꯣꯏꯗꯕ ꯇꯥꯔꯦꯅꯦ, ꯅꯠꯇ꯭ꯔꯅꯦ? ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯌꯥꯏꯃꯅ ꯑꯃꯨꯛ, ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯣ ꯍꯥꯏꯕ ꯀꯥꯟꯗꯅ ꯑꯣꯖꯥꯗꯣ ꯃꯌꯥ ꯂꯣꯡꯉꯤꯒ ꯈꯥꯛꯏꯒ ꯃꯀꯣꯏ ꯁꯥꯡꯉꯤꯒ ꯇꯦꯜꯂꯤꯒ
ꯑꯃꯨꯛꯇꯣꯏꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯕ ꯑꯁꯦꯡꯕꯅꯦ ꯇꯌꯥꯏ ꯑꯣꯖꯥꯁꯦ ꯁꯥꯊꯤꯕꯒ ꯃꯥꯜꯂꯒ ꯌꯥꯝ ꯐꯔ ꯂꯩꯔꯝꯖꯥꯠꯅꯤꯉꯣ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨꯅꯦ ꯏꯝꯐꯥꯜꯗ ꯂꯩꯕ ꯁꯥꯃꯨꯗꯣ ꯑꯗꯨꯗꯨꯁꯨ ꯌꯦꯡꯍꯟꯒꯅꯤ ꯍꯥꯏꯕ ꯃꯥꯅ ꯀꯨꯂꯅ ꯅꯣꯛꯇꯨꯅ ꯅꯣꯏ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯍꯣꯏ ꯑꯗꯨꯒꯅꯦ ꯇꯥꯆꯧ ꯅꯪꯒꯤ ꯀꯣꯏ ꯐꯥꯅꯕꯗꯣ ꯑꯗꯨ ꯂꯩꯔꯗꯤ ꯑꯝꯇ ꯄꯤꯌꯨꯕ ꯑꯣꯖꯥꯒꯤ ꯃꯀꯣꯏꯗꯣ ꯌꯥꯝꯅ ꯁꯥꯡꯉꯦꯕꯀꯣ ꯑꯗꯨꯗꯣ ꯑꯝꯇ ꯀꯛꯍꯟꯒꯦꯕ ꯑꯩ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦꯕ ꯍꯩ ꯃꯁꯤꯗꯤ ꯏꯌꯥꯎꯗ ꯌꯥꯎꯔꯗꯅ ꯃꯤꯒꯤ ꯃꯀꯣꯏ ꯁꯥꯡꯕꯁꯨ ꯅꯪꯅ ꯎꯕꯤꯔꯤꯕ ꯎꯕꯩ ꯋꯥ ꯅꯠꯇꯤꯌꯦ ꯏꯁꯤꯡ ꯊꯛꯄꯗ ꯃꯀꯣꯏꯗꯣ ꯏꯁꯤꯡꯗ ꯂꯨꯞꯄꯤ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯑꯦ ꯀꯌꯥꯗ ꯃꯨꯟꯅ ꯌꯦꯡꯉꯨꯔꯤꯅꯣ ꯌꯦꯡꯉꯨꯅꯤ ꯁꯤꯕꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯇꯥꯆꯧ ꯑꯣꯖꯥꯗꯣ ꯃꯁꯥꯗꯣ ꯏꯀꯟ ꯀꯟꯈꯠꯇꯕ ꯃꯥꯜꯂꯦ ꯃꯅꯥ ꯃꯁꯤꯡꯅ ꯁꯦꯝꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯅꯗꯤ ꯐꯒꯗꯕ ꯃꯥꯟꯗꯦ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯃꯌꯨꯝꯗ ꯊꯤꯜꯂꯨꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯐꯕ ꯂꯥꯏꯌꯦꯡꯁꯪ ꯑꯃꯗ ꯄꯨꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯁꯤ ꯆꯨꯝꯃꯤ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯂꯦꯝꯕꯤꯅ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯌꯥꯅꯤꯗ ꯑꯩꯈꯣꯏꯅ ꯍꯪꯕꯗ ꯀꯩꯁꯨꯝ ꯇꯧꯗꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯝ ꯍꯥꯏꯌꯦ ꯀꯨꯂ ꯅꯣꯛꯇꯨꯅ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ ꯑꯣꯖꯥ ꯐꯔꯕꯅꯤ ꯂꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯊꯣꯏꯅ ꯇꯥꯗꯅ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯃꯄꯥ ꯃꯆꯥ ꯇꯥꯟꯅꯔꯛꯏ ꯉꯁꯤꯗꯤ ꯃꯨꯕꯤꯅ ꯍꯥꯟꯅ ꯉꯟꯅ ꯊꯨꯡꯂꯔꯦ ꯃꯨꯕꯤ ꯆꯤꯡꯈꯩꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯪꯉꯛꯏ ꯆꯤꯡꯈꯩ ꯍꯧꯒꯠꯅꯕ ꯁꯦꯝ ꯁꯥꯏ ꯃꯨꯕꯤ ꯆꯪꯁꯤꯟꯗꯨꯅ ꯆꯤꯡꯈꯩꯕꯨ ꯁꯧꯒꯠꯅꯕ ꯇꯧꯏ ꯆꯤꯡꯈꯩꯅ ꯌꯥꯔꯦ ꯀꯗꯥꯏ ꯏꯁꯤꯡꯗꯨꯗꯤ ꯆꯤꯡꯈꯩ ꯏꯁꯤꯡ ꯑꯗꯨ ꯌꯥꯎꯝ ꯑꯃ ꯑꯅꯤ ꯊꯛꯇꯨꯅ ꯂꯦꯝꯕꯤ ꯈꯣꯏ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯦ ꯃꯨꯕꯤ ꯈꯨꯝꯅꯤꯡꯗꯅ ꯈꯪꯗꯦ ꯊꯕꯛ ꯂꯩꯗꯨꯅ ꯂꯥꯛꯇꯕ ꯑꯣꯏꯔꯤꯅꯤ ꯅꯪꯁꯨ ꯂꯩꯔꯒꯗꯤ ꯆꯠꯂꯣ ꯃꯨꯕꯤ ꯇꯞꯅ ꯑꯣꯖꯥꯒꯤꯁꯦ ꯑꯩꯕꯨ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯔꯣ ꯑꯩꯗꯤ ꯑꯣꯖꯥꯒꯤ ꯋꯥꯗꯣ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯆꯤꯡꯈꯩꯅ ꯃꯔꯛ ꯊꯠꯇꯨꯅ ꯅꯠꯇꯦ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯥꯛꯄꯁꯦ ꯅꯈꯣꯏꯁꯨ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯛ ꯇꯧꯕꯅꯤ ꯑꯗꯨꯒ ꯋꯥ ꯑꯃꯅ ꯃꯨꯕꯤ ꯉꯁꯤ ꯐꯥꯎꯕ ꯑꯣꯖꯥ ꯅꯈꯣꯏꯗ ꯐꯠꯇꯕ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯃ ꯐꯥꯎꯕ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯣꯖꯥꯁꯨ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒꯒꯤ ꯃꯔꯛꯇ ꯑꯃꯨꯛꯄ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯜꯍꯩꯗꯦ ꯑꯣꯖꯥ ꯍꯥꯏꯕꯁꯤꯗꯤ ꯑꯅꯤꯁꯨꯕ ꯏꯃꯥ ꯏꯄꯥꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯅꯪ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏꯅ ꯇꯧꯏ ꯍꯥꯏꯕ ꯅꯠꯇꯦ ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯛ ꯋꯥꯡꯕ ꯃꯍꯩꯅꯤ ꯃꯁꯤ ꯌꯥꯎꯗꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯊꯕꯛ ꯑꯃꯠꯇꯗ ꯆꯟꯅꯕ ꯌꯥꯔꯣꯏ ꯃꯁꯤ ꯍꯥꯟꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯕ ꯑꯃ ꯆꯪꯏ ꯃꯨꯕꯤ ꯉꯁꯤꯗꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯆꯤꯡꯈꯩꯒꯤ ꯋꯥꯉꯥꯡ ꯑꯗꯨꯒꯤ ꯑꯥꯊ꯭ꯔ ꯃꯨꯕꯤꯁꯨ ꯈꯪꯏ ꯃꯨꯕꯤ ꯆꯤꯡꯈꯩꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯊꯣꯔꯛꯂꯤ ꯆꯤꯡꯈꯩ ꯃꯨꯕꯤꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯀꯞꯀꯅꯨ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯅꯪ ꯑꯣꯖꯥꯅ ꯉꯥꯡꯕꯕꯨ ꯑꯩꯗꯤ ꯅꯈꯣꯏꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯅꯨꯡꯁꯤ ꯑꯗꯨꯅꯅꯦ ꯐꯍꯟꯅꯤꯡꯗꯨꯅ ꯑꯗꯨ ꯍꯥꯏꯕꯅꯤ ꯃꯨꯕꯤ ꯆꯤꯡꯈꯩꯒꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯃꯕꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ ꯃꯨꯕꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯃꯌꯨꯝꯗ ꯊꯨꯅ ꯂꯥꯛꯏ ꯆꯤꯡꯈꯩꯅ ꯏꯍꯦ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯆꯤꯡꯈꯩ ꯃꯊꯟꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯔꯛꯇꯦ ꯆꯤꯡꯈꯩ ꯃꯥꯁꯨ ꯃꯤꯅꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯨꯕꯤ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯕꯅꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯝꯅꯤ ꯆꯤꯡꯈꯩ ꯃꯨꯕꯤꯅ ꯀꯞꯇꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ ꯑꯩꯕꯨ ꯀꯩ ꯉꯥꯡꯈ꯭ꯔꯒꯦ ꯃꯥꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈ꯭ꯔꯤꯗꯨꯕꯣ ꯀꯔꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒꯒꯤ ꯃꯔꯤ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯑꯩꯅ ꯂꯦꯝꯕꯤꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯒꯅ ꯀꯔꯤ ꯅꯠꯇꯦ ꯑꯩꯅ ꯂꯦꯝꯕꯤꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯃꯥꯁꯨ ꯑꯩꯒꯤ ꯁꯥꯇ꯭ꯔꯅꯤ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯦ ꯑꯔꯥꯟꯕꯅꯤ ꯑꯁꯨꯝꯅ ꯈꯟꯕ ꯍꯧꯅꯗꯦ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯨꯝꯅ ꯂꯦꯝꯕꯤꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯃꯤꯀꯨꯞꯁꯤꯗꯒꯤ ꯑꯩꯒꯤ ꯈꯣꯡꯐꯝ ꯑꯁꯦ ꯍꯟꯗꯣꯛꯄ ꯆꯨꯝꯃꯤ ꯆꯤꯡꯈꯩ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯑꯗꯨ ꯃꯗꯣ ꯃꯊꯟꯇ ꯑꯃꯨꯛ ꯅꯝꯊꯅꯕ ꯍꯣꯠꯅꯩ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯇꯠꯇꯅ ꯈꯜꯂꯤ ꯂꯦꯝꯕꯤꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯆꯨꯝꯗꯕꯅꯤ ꯍꯥꯏꯅ ꯍꯦꯃꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯃꯄꯥ ꯏꯆꯥ ꯆꯤꯡꯈꯩꯗꯣ ꯃꯪꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯔꯝꯃꯤ ꯃꯣꯏ ꯃꯄꯥ ꯊꯕꯛ ꯍꯥꯡꯂꯒꯗꯤ ꯑꯝꯇ ꯆꯠꯂꯨꯁꯤ ꯅꯍꯥꯟ ꯃꯈꯩ ꯃꯪꯕ ꯃꯥꯟꯅꯗꯦ ꯑꯩ ꯋꯥꯈꯜꯁꯤ ꯂꯩꯇꯥꯕ ꯉꯝꯗꯦ ꯏꯍꯦ ꯀꯔꯤ ꯃꯪꯅꯣꯅꯦ ꯅꯪꯅ ꯑꯗꯨꯛ ꯅꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯪꯂꯤꯕꯗꯨꯕꯣ ꯏꯆꯥꯗꯣ ꯄꯥꯛꯈ꯭ꯔ ꯆꯥꯎꯈ꯭ꯔꯕ ꯏꯁꯤꯡ ꯏꯌꯥꯏ ꯑꯃꯗ ꯂꯨꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯩ ꯏꯆꯥꯒꯤ ꯃꯁꯛꯇꯣ ꯌꯦꯡꯕ ꯉꯝꯗꯦ ꯍꯦꯃꯥ ꯏꯜꯂꯤꯕ ꯏꯅꯐꯤꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯀꯞꯈꯤ ꯏꯕꯣꯍꯜꯁꯨ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯦ ꯉꯥꯏꯈꯣꯅꯦ ꯅꯨꯄꯤ ꯅꯪꯕꯣ ꯑꯃꯨꯛꯇ ꯇꯞꯊꯈꯣꯅꯦ ꯆꯠꯂꯕꯁꯨ ꯆꯠꯂꯒ ꯂꯣꯏꯔꯦ ꯑꯗꯨꯛ ꯇꯥꯍꯥꯕ ꯍꯧꯅꯗꯦꯅꯦꯍꯦ ꯈꯪꯗꯦ ꯑꯩꯗꯤ ꯉꯁꯤꯗꯤꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ
ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯨꯛ ꯆꯠꯅꯤꯡꯂꯗꯕꯨ ꯀꯔꯤꯒꯤ ꯆꯠꯇꯅꯤ? ꯆꯠꯂꯣ ꯆꯠꯂꯣ, ꯅꯊꯧ ꯂꯣꯏꯁꯤꯜꯂꯨꯔꯣ꯫ ꯍꯦꯃꯥ ꯍꯣꯕꯦ ꯍꯣꯕꯦ ꯆꯪꯈꯤ꯫ ꯏꯕꯣꯍꯜ ꯍꯦꯃꯥꯕꯨ ꯌꯦꯡꯗꯨꯅ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯤꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯁꯦ ꯈꯔ ꯃꯈꯩꯗꯤ ꯍꯦꯟꯕꯣꯏꯔꯦ꯫ ꯏꯕꯣꯍꯜꯁꯨ ꯄꯟꯊꯕ ꯇꯧꯗꯅ ꯃꯐꯤ ꯍꯣꯡꯗꯨꯅ ꯑꯅꯤꯗꯨ ꯃꯣꯏꯔꯥꯡ ꯊꯥꯡꯒ ꯇꯝꯅ ꯊꯧꯊꯔꯛꯂꯦ꯫ ꯂꯦꯝꯕꯤ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯂꯦꯝꯕꯤ ꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯛꯏ꯫ ꯈꯟꯈꯤꯕꯗ ꯉꯥꯏꯔꯤ ꯂꯦꯝꯕꯤ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯪꯉꯛꯏ꯫ ꯆꯤꯡꯈꯩ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩ ꯍꯔꯥꯎꯅ꯫ ꯑꯣꯖꯥ! ꯑꯣꯖꯥ! ꯀꯩꯅꯣꯝ ꯌꯦꯡꯖꯒꯦꯔꯣ? ꯆꯤꯡꯈꯩ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯊꯃꯣꯏ ꯑꯗꯨꯗ ꯋꯥꯔꯛꯆꯈꯤꯕ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯃꯤꯠꯃꯥꯡꯗ ꯂꯩꯔꯕ ꯀꯥꯟꯗ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯑꯗꯨ ꯐꯥꯊꯕ ꯀꯅꯥꯅ ꯉꯝꯂꯨꯅꯤ? ꯆꯤꯡꯈꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯦꯝꯕꯤ ꯃꯈꯨꯠꯇ ꯇꯤꯡꯊꯣꯛꯇꯨꯅ, ꯇꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯕꯗꯒꯤ ꯂꯧꯔꯛꯄ ꯀꯣꯏ ꯐꯥꯅꯕꯗꯨ ꯎꯠꯂꯛꯏ꯫ ꯆꯤꯡꯈꯩꯗꯨ ꯅꯣꯛꯅꯤꯡꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯊꯣꯛꯂꯨꯔꯦ꯫ ꯂꯦꯝꯕꯤ ꯁꯥꯎꯔꯞꯅ, ꯀꯩꯗꯧ ꯅꯣꯛꯏꯅꯣ? ꯆꯤꯡꯈꯩ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ, ꯅꯣꯛꯇ꯭ꯔꯦ, ꯌꯥꯔꯕ? ꯌꯥꯔꯦ꯫ ꯀꯩꯗꯧ ꯍꯥꯏꯅꯣ ꯁꯤꯅ? ꯑꯣꯖꯥꯒꯤꯅꯦ ꯅꯥꯇꯣꯟ ꯁꯨꯃꯥꯡꯒꯤ ꯀꯣꯏꯗꯣ ꯐꯥꯟꯇꯠꯂꯣ, ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ꯫ ꯏꯁꯤꯡ ꯊꯛꯄꯗ ꯀꯣꯏꯗꯣ ꯆꯥꯏꯁꯦꯟꯗ ꯂꯨꯞꯄꯦ꯫ ꯀꯣꯏ ꯂꯨꯞꯄꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ? ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯀꯣꯏ ꯍꯧꯗꯨꯅ ꯅꯨꯄꯥ ꯃꯥꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯁ ꯑꯣꯖꯥ, ꯅꯪꯁꯨ ꯑꯩꯈꯣꯏ ꯇꯌꯥꯏ ꯌꯥꯝ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏ ꯇꯌꯥꯏꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏ꯫ ꯀꯣꯏ ꯍꯧꯔꯗꯤ ꯅꯨꯄꯥ ꯍꯦꯛꯇ ꯃꯥꯜꯂꯕꯣ? ꯈꯪꯗꯦꯁꯦ ꯈꯪꯗꯦ, ꯀꯣꯏꯗꯣ ꯁꯠ-ꯁꯠ ꯑꯝꯇ ꯐꯣꯏꯗꯠꯂꯣ, ꯑꯗꯨꯒꯅꯦ ꯑꯣꯖꯥ ꯅꯥꯕꯒ ꯂꯣꯏ ꯐꯔꯗꯧꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯈꯩꯒꯤ ꯑꯣꯏ ꯊꯪꯕ ꯃꯈꯨꯠ ꯑꯗꯨꯗ ꯀꯣꯏ ꯐꯥꯅꯕꯗꯣ ꯍꯥꯞꯆꯤꯜꯂꯝꯗꯨꯅ ꯆꯠꯈꯤ꯫ ꯆꯤꯡꯈꯩ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ, ꯂꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯆꯤꯡꯈꯩ ꯂꯦꯝꯕꯤꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯃꯆꯠ ꯈꯪꯕꯅ ꯃꯤꯠꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯕ ꯉꯝꯖꯗꯦ꯫ ꯂꯦꯝꯕꯤ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯃꯨꯕꯤꯅ ꯆꯥꯛ ꯂꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯆꯤꯡꯈꯩꯗ, ꯑꯣꯖꯥ ꯀꯅꯥ ꯂꯥꯛꯑꯝꯃꯒꯦ? ꯆꯥꯛ ꯀꯅꯥꯅ ꯊꯣꯡꯉꯝꯃꯤꯅꯣ? ꯃꯨꯕꯤ ꯂꯥꯛꯑꯝꯕꯅꯤ, ꯃꯥꯅ ꯊꯣꯡꯉꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯣ, ꯑꯩꯗꯤ ꯊꯣꯡꯗꯕꯣꯏ ꯅꯤꯡꯗꯅ ꯊꯣꯡꯒꯦ ꯇꯧꯔꯨꯔꯦ꯫ ꯉꯁꯤꯗꯣ ꯑꯩꯗꯣ ꯇꯥꯆꯧꯗꯒꯤ ꯀꯣꯏ ꯐꯥꯅꯕ ꯁꯤꯜꯍꯧꯅꯅꯕ ꯍꯣꯠꯅꯕꯗ ꯀꯨꯏꯅ ꯉꯥꯡꯅꯔꯒ ꯂꯩꯈ꯭ꯔꯦ, ꯑꯗꯨꯅ ꯊꯦꯡꯉꯛꯏꯅꯤ꯫ ꯇꯥꯆꯧꯅ ꯀꯔꯤ ꯍꯥꯏꯔꯤꯕ? ꯑꯣꯅꯦ, ꯇꯥꯆꯧꯅ ꯍꯥꯏꯕ, ꯃꯤ ꯑꯣꯖꯥꯅ ꯌꯥꯔꯣꯏ ꯇꯧꯔꯨꯅꯨ, ꯃꯁꯥꯒꯤ ꯈꯥꯛꯆꯕꯅꯤ, ꯅꯨꯄꯥ ꯑꯣꯏꯗꯅ ꯇꯧꯔꯤꯅꯤ, ꯃꯔꯥꯏꯅ ꯀꯛꯆꯅꯤ, ꯅꯪꯅ ꯍꯥꯏꯔꯨꯅꯨ ꯍꯥꯏꯕ꯫ ꯑꯗꯨꯗ ꯑꯩꯅ ꯌꯥꯅꯤ ꯌꯥꯅꯤ, ꯑꯣꯖꯥꯗꯤ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯏꯌꯦꯅ ꯍꯥꯏꯕ꯫ ꯌꯥꯏꯀꯣ ꯑꯣꯖꯥ? ꯑꯣꯖꯥꯗꯤ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯏꯀꯣ? ꯀꯧꯀꯣ ꯑꯣꯖꯥ, ꯀꯣꯕ꯫ ꯆꯤꯡꯈꯩ ꯃꯥꯒꯤ ꯀꯣꯏ ꯑꯁꯤꯗꯅꯤ ꯃꯥꯅ ꯃꯁꯥꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯖꯔꯤꯕ꯫ ꯃꯁꯤꯁꯨ ꯃꯥꯒꯤꯗꯤ ꯐꯖꯕ ꯈꯔ ꯃꯈꯩꯗꯤ ꯍꯦꯟꯒꯠꯍꯜꯂꯤꯕꯅꯤ꯫ ꯆꯤꯡꯈꯩ ꯍꯣꯏ ꯍꯥꯏꯗꯨꯅ ꯀꯛꯂꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯒ ꯀꯣꯟꯊꯣꯡꯗꯒꯤ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯂꯦꯝꯕꯤ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯏꯕꯣꯍꯜ ꯑꯃꯗꯤ ꯍꯦꯃꯥ ꯑꯣꯏꯔꯝꯕꯗꯨꯗ, ꯑꯣꯖꯥ, ꯏꯃꯥ ꯍꯣꯏ ꯂꯥꯛꯏ꯫ ꯆꯤꯡꯈꯩ ꯃꯁꯥꯒꯤ ꯐꯤꯕꯝ ꯁꯦꯝꯃꯤ꯫ ꯂꯦꯝꯕꯤ ꯆꯦꯟꯊꯣꯛꯇꯨꯅ, ꯏꯃꯥ ꯍꯣꯏ ꯂꯥꯛꯏꯔꯣ? ꯑꯣꯖꯥꯗꯣ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯕ ꯀꯨꯏꯔꯦ꯫ ꯍꯦꯃꯥ ꯄꯥꯈꯠꯅ, ꯀꯔꯤ? ꯏꯆꯥ ꯅꯥꯏ ꯍꯥꯏꯕ? ꯍꯦꯃꯥ ꯀꯣꯟꯊꯣꯡꯗꯒꯤ ꯊꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈꯤ꯫ ꯆꯤꯡꯈꯩ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯃꯥ ꯄꯥꯈꯠꯅ, ꯏꯃꯥꯒꯤ ꯆꯤꯡꯈꯩ, ꯏꯆꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯍꯦꯃꯥ ꯃꯆꯥꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯏꯕꯣꯍꯜ ꯆꯪꯂꯛꯇꯨꯅ, ꯍꯦꯃꯥ, ꯅꯪꯕꯨ ꯉꯥꯏꯈꯣꯅꯦꯍꯦ, ꯑꯃꯨꯛꯇ ꯇꯞꯊꯈꯣꯅꯦ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯏꯆꯥꯁꯦ ꯋꯥꯅ ꯃꯪꯗ ꯎꯔꯝꯃꯦ ꯍꯥꯏꯅ? ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕꯗꯤ ꯌꯨꯝꯗ ꯀꯣꯛ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯀꯩꯁꯨ ꯊꯣꯏꯅ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯏꯃꯥꯈꯣꯏ ꯂꯥꯛꯏꯕꯁꯦ ꯌꯥꯝ ꯐꯔꯦ꯫ ꯌꯨꯝꯗ ꯅꯣꯡ ꯅꯤꯅꯤꯗ ꯄꯣꯊꯥꯒꯦ ꯑꯩꯁꯨ꯫ ꯂꯣꯏꯁꯜꯂꯣ, ꯌꯨꯝꯗ ꯆꯠꯁꯤ꯫ ꯏꯆꯥ ꯅꯥꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯆꯥꯒ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤꯁꯨ ꯌꯥꯝꯅ ꯂꯩ꯫ ꯂꯦꯝꯕꯤ ꯏꯕꯣꯍꯜꯗ, ꯄꯥꯕꯣ ꯍꯣꯏ ꯀꯧꯔꯨꯒꯦ, ꯑꯣꯖꯥ ꯌꯨꯝꯗ ꯆꯠꯀꯗꯕ ꯑꯣꯏꯔꯒꯗꯤ꯫ ꯍꯣꯏ, ꯀꯧꯔꯨꯔꯣ꯫ ꯂꯦꯝꯕꯤ ꯀꯨꯜꯂꯈꯣꯏ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟ ꯈꯔ ꯀꯧꯔꯨꯗꯨꯅ ꯂꯥꯛꯏ꯫ ꯑꯍꯜꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯆꯤꯡꯈꯩ ꯑꯗꯨ ꯆꯠꯅꯅꯕ ꯍꯥꯏꯅ ꯊꯣꯛꯂꯛꯏ꯫ ꯂꯦꯝꯕꯤ ꯉꯁꯤꯗꯤ ꯆꯤꯡꯈꯩ ꯆꯠꯂꯅꯤ ꯍꯥꯏꯕꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯂꯦꯝꯕꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯗꯨꯅ ꯂꯩ꯫ ꯆꯤꯡꯈꯩ ꯂꯦꯝꯕꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯏ꯫ ꯂꯦꯝꯕꯤ, ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ, ꯂꯝ ꯍꯦꯜꯂꯝꯒꯅꯨ, ꯑꯣꯖꯥ ꯊꯨꯅ ꯑꯃꯨꯛ ꯂꯥꯛꯀꯅꯤ꯫ ꯃꯨꯕꯤꯈꯣꯏ ꯊꯔꯣꯈꯣꯏꯗꯁꯨ ꯍꯥꯏꯌꯨ, ꯑꯣꯖꯥꯅ ꯍꯦꯛ ꯂꯥꯛꯄꯒ ꯅꯈꯣꯏꯗꯅꯦ ꯁꯥꯃꯨꯁꯨ ꯌꯦꯡꯍꯟꯗꯣꯏꯅꯤ꯫ ꯂꯦꯝꯕꯤ ꯍꯔꯥꯎꯅ, ꯑꯁꯦꯡꯕꯩꯔꯣ ꯑꯣꯖꯥ? ꯑꯁꯦꯡꯕꯅꯤ꯫ ꯑꯩ ꯃꯣꯏꯗꯁꯨ ꯍꯥꯏꯒꯦ꯫ ꯑꯗꯣ ꯑꯣꯖꯥ, ꯊꯨꯅ ꯂꯥꯛꯎꯀꯣ, ꯍꯟꯗꯛꯇꯤ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯂꯥꯛꯑꯗꯧꯅꯤ, ꯁꯨꯡꯂꯦꯞꯁꯨ ꯂꯦꯞꯄꯔꯣꯏ, ꯑꯣꯖꯥꯅ ꯍꯥꯏꯕꯁꯨ ꯂꯣꯏꯅ ꯏꯜꯂꯗꯧꯅꯤ꯫ ꯆꯤꯡꯈꯩ ꯅꯨꯡꯁꯤꯅ ꯅꯣꯛꯇꯨꯅ, ꯍꯣꯏ, ꯑꯣꯖꯥ ꯆꯠꯂꯨꯈꯤꯒꯦꯀꯣ,
ꯆꯤꯡꯈꯩꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯌꯥꯝ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ ꯊꯨꯅ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯀꯨꯜꯂ ꯃꯌꯥꯝꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯦꯡꯕꯤꯔꯣ ꯑꯣꯖꯥ ꯀꯨꯏꯅ ꯅꯥꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯣꯖꯥꯕꯨ ꯉꯥꯏꯖꯔꯝꯒꯦ ꯅꯥꯕ ꯍꯦꯛ ꯐꯕꯒ ꯊꯨꯅ ꯂꯥꯛꯄꯤꯌꯨ ꯏꯕꯣꯍꯜꯅ ꯂꯨꯆꯤꯡꯗꯨꯅ ꯆꯤꯡꯈꯩ ꯏꯝꯐꯥꯜ ꯇꯝꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ ꯁꯪ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯊꯣꯛꯄꯗ ꯐꯩꯖꯥꯎ ꯑꯃꯗꯤ ꯊꯥꯅꯤꯜꯁꯨ ꯂꯥꯛꯏ ꯐꯩꯖꯥꯎꯅ ꯀꯨꯜꯂꯗ ꯃꯥꯃꯥ ꯆꯠꯈ꯭ꯔꯤꯕꯁꯤꯕꯨ ꯑꯣꯖꯥꯔꯥ ꯃꯥꯅꯤ ꯃꯥꯅꯤ ꯍꯛꯆꯥꯡ ꯉꯝꯗꯕ ꯑꯁꯤꯗ ꯃꯃꯥꯈꯣꯏꯅ ꯂꯧꯕ ꯂꯥꯛꯏꯕꯅꯤ ꯊꯥꯅꯤꯜ ꯅꯪꯗꯤ ꯑꯣꯖꯥꯕꯨ ꯎꯅꯕ ꯅꯪꯍꯧꯗ꯭ꯔꯕ꯭ꯔꯥ ꯍꯣꯏ ꯃꯥꯃꯥ ꯂꯦꯝꯕꯤꯅ ꯊꯥꯅꯤꯜꯗ ꯇꯥ ꯊꯥꯅꯤꯜ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯣꯖꯥꯗꯣ ꯊꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒꯅꯦ ꯀꯩꯊꯦꯜꯗ ꯂꯩꯕ ꯁꯥꯃꯨꯗꯣ ꯌꯦꯡꯍꯟꯒꯅꯤꯅ ꯍꯥꯏꯕꯅꯤ ꯊꯥꯅꯤꯜ ꯀꯨꯏꯔꯦ ꯃꯥꯅ ꯆꯤꯡꯈꯩꯒ ꯎꯅꯔꯛꯇꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯎꯅꯒꯦ ꯈꯟꯅ ꯂꯥꯛꯆꯕꯅꯤ ꯎꯅꯕ ꯐꯪꯗꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯐꯩꯖꯥꯎꯅ ꯊꯥꯅꯤꯜꯗ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯗ ꯃꯊꯪ ꯂꯥꯛꯄꯗ ꯎꯅꯔꯒ ꯂꯣꯏꯔꯦ ꯉꯁꯤꯒꯤꯗꯤ ꯍꯜꯂꯁꯤ ꯆꯤꯡꯈꯩ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯦ ꯌꯨꯝꯗ ꯂꯩꯔꯛꯄ ꯍꯦꯃꯥ ꯃꯆꯥꯒꯤ ꯁꯦꯕꯥ ꯑꯉꯝꯕ ꯃꯈꯩ ꯍꯣꯠꯅꯖꯩ ꯆꯤꯡꯈꯩ ꯃꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯁꯤꯜꯂꯕꯅꯤ ꯏꯃꯨꯡ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤ ꯍꯦꯃꯥꯅ ꯃꯆꯥꯗ ꯏꯃꯥꯒꯤ ꯆꯤꯡꯈꯩ ꯀꯔꯤ ꯍꯥꯄꯛꯈꯣꯒꯦ ꯌꯥꯔꯅꯤ ꯃꯥ ꯆꯥꯎ ꯆꯥꯎ ꯏꯆꯥ ꯆꯥꯗꯕ ꯌꯥꯗꯕꯅꯤ ꯏꯁ ꯅꯌꯥꯡꯅꯒ ꯀꯌꯥꯗ ꯀꯪꯁꯤꯜꯂꯤꯕ ꯏꯆꯥꯗꯤ ꯀꯔꯤꯃꯠꯇ ꯆꯥꯗ꯭ꯔꯕꯣꯏꯔꯦ ꯏꯕꯣꯍꯜꯅ ꯑꯣꯏꯅ ꯅꯥꯔꯕꯗꯤ ꯍꯛꯆꯥꯡ ꯀꯔꯝꯅ ꯐꯒꯠꯀꯅꯤ ꯃꯁꯥꯅ ꯃꯌꯥꯡ ꯀꯪꯕ ꯇꯥꯕꯅꯤꯅꯦꯍꯦ ꯆꯤꯡꯈꯩ ꯃꯃꯥꯗ ꯃꯌꯥꯝꯅꯗꯤ ꯆꯥꯅꯅꯕ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯩꯅ ꯆꯥꯕ ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒꯅꯦ ꯆꯠꯂꯨꯔꯅꯨ ꯌꯨꯝꯗ ꯏꯃꯥꯒ ꯁꯨꯝ ꯂꯩꯔꯁꯤ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯃꯧ ꯃꯁꯛ ꯐꯖꯕꯤ ꯑꯃꯁꯨꯅꯦ ꯍꯥꯏꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯏꯃꯥꯁꯨ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯏ ꯋꯥꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯁꯦ ꯇꯧꯕꯗ ꯏꯆꯥꯁꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯦ ꯆꯤꯡꯈꯩ ꯀꯩꯝꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯍꯦꯃꯥ ꯃꯈꯥ ꯇꯥꯔꯛꯏ ꯅꯠꯇꯦ ꯏꯆꯥꯕꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯅꯤꯡꯗ꯭ꯔꯕꯔꯣ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ ꯃꯗꯨꯁꯨꯅꯦ ꯏꯃꯥꯗ ꯍꯥꯏꯌꯨꯗꯅ ꯆꯤꯡꯈꯩ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯅ ꯍꯥꯝꯅ ꯏꯃꯥ ꯑꯗꯨꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯇꯞꯅ ꯈꯟꯅꯔꯁꯤ ꯍꯥꯊꯨ ꯍꯥꯊꯨ ꯐꯤꯔꯦꯞ ꯂꯧꯕꯗꯣ ꯅꯆꯥ ꯀꯌꯥ ꯄꯥꯝꯖꯗꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯡꯈꯩꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯍꯦꯃꯥꯅ ꯍꯥꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯥꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯒꯗꯧꯔꯤꯕꯅꯣ ꯏꯕꯣꯍꯜ ꯆꯤꯡꯂꯦꯝꯅ ꯍꯥꯏꯔꯛꯏ ꯍꯦꯃꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯐꯅ ꯁꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯅꯪꯁꯤꯗꯤ ꯆꯥꯛ ꯆꯥꯔꯤꯉꯩꯗꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯅꯤ ꯅꯪꯕꯣ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯁꯤ ꯍꯥꯏꯕꯕꯣ ꯐꯔꯤꯅꯤ ꯑꯗꯨꯗꯤ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯅꯆꯥ ꯆꯥꯅꯅꯕꯅꯤ ꯍꯥꯏꯅ ꯊꯣꯡꯂꯤꯕ ꯂꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯆꯥꯗꯅ ꯆꯠꯈ꯭ꯔꯤꯕꯁꯦ ꯃꯈꯣꯏ ꯃꯄꯥꯁꯨ ꯉꯥꯏ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯦꯛꯇ ꯑꯣꯟꯁꯤꯜꯂꯛꯏ ꯏꯆꯥ ꯑꯁꯤꯅ ꯂꯥꯛꯂꯤꯕꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯤꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ ꯑꯩꯉꯣꯟꯗ ꯑꯄꯪꯕꯤ ꯑꯃꯨꯛ ꯇꯥꯍꯟꯕꯤꯔꯛꯏ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯍꯥꯏꯅꯤꯅꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦ ꯆꯥꯛ ꯏꯁꯤꯡ ꯅꯤꯡꯊꯤꯅ ꯇꯣꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯅꯒꯗꯕ ꯋꯥꯐꯝ ꯑꯗꯨꯅ ꯑꯗꯨꯒ ꯑꯃꯅ ꯋꯥꯐꯝ ꯑꯗꯣ ꯅꯆꯥꯅ ꯌꯥꯅꯤꯡꯗꯦ ꯌꯥꯝꯅ ꯇꯛꯁꯤꯜꯂꯨꯒꯅꯨ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨꯅ ꯈꯪꯏ ꯍꯩꯃꯥ ꯃꯈꯣꯏ ꯃꯄꯥꯗꯤ ꯀꯌꯥꯝ ꯈꯪꯕꯤꯔꯤꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯍꯦꯃꯥ ꯅꯆꯥꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯌꯥꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯍꯥꯏꯕꯗೋ ꯌꯥꯕ ꯇꯥꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯅꯆꯥꯅ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯨꯅꯅꯦ ꯅꯪ ꯃꯈꯦ ꯌꯥꯝꯅ ꯂꯥꯡꯒꯅꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯕꯣꯍꯜ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯗꯨꯅ ꯆꯪꯈꯤ ꯍꯦꯃꯥ ꯁꯥꯎꯅꯤꯡꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯐꯠꯇꯕ ꯀꯔꯤ ꯌꯥꯎꯔꯗꯅ ꯑꯩꯕꯨ ꯏꯆꯥꯒꯤ ꯄꯨꯛꯅꯤꯡ ꯈꯪꯗꯕꯤ ꯃꯃꯥ ꯑꯃꯨꯛ ꯇꯥꯍꯟꯕꯤꯔꯤ ꯆꯤꯡꯈꯩ ꯑꯅꯤ ꯑꯗꯨꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕꯗꯨ ꯀꯥꯗꯒꯤ ꯂꯣꯏꯅ ꯇꯥꯏ ꯆꯤꯡꯈꯩꯗꯨ ꯏꯃꯨꯡ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ ꯏꯃꯥꯒꯤ ꯈꯜꯂꯛꯂꯤꯕ ꯋꯥꯈꯜ ꯑꯁꯤꯅ ꯀꯗꯥꯏꯗꯒꯤ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯩꯅ ꯍꯟꯗꯕꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯂꯦꯝꯕꯤꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯗ꯭ꯔꯥ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯃꯥꯇꯕꯨ ꯎꯅꯤꯡꯉꯤ ꯏꯅꯥꯛꯇꯗ ꯂꯩꯍꯟꯅꯤꯡꯉꯤ ꯑꯩꯅ ꯍꯟꯗꯕ ꯊꯣꯛꯂꯕꯗꯤ ꯊꯥꯅꯤꯜ ꯑꯃꯗꯤ ꯃꯨꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤꯅ ꯌꯥꯏꯐꯕ ꯄꯥꯕꯨꯡꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯆꯤꯡꯈꯩꯗꯨ ꯂꯩꯍꯧꯔꯤꯕ ꯂꯝꯗꯝ ꯑꯗꯨꯕꯨ ꯊꯥꯗꯣꯔꯛꯄꯗꯒꯤ ꯈꯣꯏꯔꯥꯡꯕ ꯂꯥꯡꯇꯛꯅꯕ ꯃꯔꯛ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯄꯨꯁꯜꯂꯛꯄ ꯑꯁꯤꯅ ꯍꯦꯟꯅ ꯑꯋꯥꯕꯗ ꯃꯩꯆꯥꯛ ꯑꯃꯃꯨꯛ ꯑꯣꯏꯔꯔꯦ
ꯆꯤꯡꯈꯩ ꯈꯟꯐꯝ ꯈꯪꯗꯅ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯏꯕꯣꯍꯜꯅ ꯃꯆꯥꯗ "ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯣ?" "ꯀꯀꯥ ꯃꯪꯒꯤ ꯈꯣꯏꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ." "ꯆꯠꯂꯣ ꯆꯠꯂꯣ, ꯁꯔꯠꯁꯨ ꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯕꯅꯤ." ꯆꯤꯡꯈꯩ ꯁꯔꯠꯀꯤꯗ ꯂꯥꯛꯏ꯫ ꯁꯔꯠ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯈꯩ ꯐꯥꯒꯤ ꯇꯧꯗꯨꯅ "ꯁꯥꯐꯕꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯐꯤꯒꯥꯁꯦ ꯁꯨꯙꯕꯤꯅꯤꯅꯦ." ꯁꯔꯠ ꯍꯔꯥꯎꯅ ꯆꯤꯡꯈꯩꯕꯨ ꯀꯣꯟꯁꯤꯟꯗꯨꯅ "ꯀꯩ ꯅꯨꯃꯤꯠꯇ ꯂꯥꯛꯀꯦ? ꯎꯗꯕꯁꯨ ꯌꯥꯝꯅ ꯀꯨꯏꯔꯦ. ꯅꯌꯥꯡꯒꯁꯨ ꯌꯥꯝ ꯀꯪꯁꯤꯜꯂꯝꯃꯤ." "ꯍꯟꯗꯛ ꯈꯔ ꯅꯥꯏ, ꯑꯗꯨꯅꯅꯤ. ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯅꯤꯡꯊꯤꯅ ꯐꯝꯃꯨꯔꯁꯤ." ꯑꯅꯤꯗꯨ ꯆꯪꯂꯛꯏ꯫ ꯁꯔꯠ ꯃꯈꯥ ꯇꯥꯅ "ꯊꯔꯣ ꯊꯝꯕꯥꯜ ꯃꯔꯛ ꯑꯗꯨꯕꯨ ꯀꯝꯗꯧꯒꯦ?" ꯆꯤꯡꯈꯩ ꯅꯣꯛꯇꯨꯅ "ꯊꯔꯣ ꯊꯝꯕꯥꯜꯒꯤꯁꯨ ꯐꯖꯕ ꯑꯗꯨꯃꯛ ꯂꯩꯕꯖꯥꯠꯅꯤ." "ꯑꯦ, ꯅꯨꯄꯥꯁꯦ ꯋꯥꯈꯜ ꯑꯃ ꯏꯇꯧ ꯇꯧꯏꯗ. ꯅꯠꯇꯦ ꯅꯪꯕꯨ ꯕꯁꯟꯇꯒꯥꯏꯗꯣ ꯂꯥꯛꯑꯕ꯭ꯔꯕ?" "ꯑꯩ ꯂꯥꯏꯔꯤ. ꯅꯪꯕꯨ ꯆꯩꯔꯥꯎꯕ ꯀꯌꯥ ꯁꯨꯔꯒꯦ?" ꯁꯔꯠ ꯅꯣꯛꯇꯨꯅ "ꯈꯪꯗꯦꯗ. ꯑꯩꯅ ꯈꯟꯕꯗ 2 ꯊꯤꯕꯒꯤ 19 ꯁꯨꯔꯝꯕꯁꯨ ꯌꯥꯔꯦ." "ꯄꯪꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦꯗꯅ ꯑꯗꯨꯗꯤ." ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯆꯤꯡꯈꯩꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯆꯠꯄ ꯇꯥꯔꯒꯦ?" "ꯈꯪꯗꯦ. ꯑꯩꯗꯤ ꯆꯠꯂꯔꯣꯏꯒꯦ ꯍꯥꯏꯅ ꯄꯥꯕꯨꯡꯗ ꯀꯟꯅ ꯍꯥꯏꯔꯤ. ꯄꯥꯕꯨꯡꯅꯗꯤ ꯌꯥꯗ꯭ꯔꯤ." "ꯀꯔꯤꯒꯤ ꯆꯠꯅꯤꯡꯗ꯭ꯔꯤꯕ?" "ꯀꯔꯤ ꯑꯣꯏꯅꯤ? ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨ ꯉꯥꯏ. ꯆꯤꯡꯒꯤ ꯆꯤꯡ ꯉꯥꯛꯇ." ꯑꯅꯤꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯄꯥ ꯃꯁꯦꯜ ꯃꯇꯥꯎ ꯁꯥꯟꯅꯔꯛꯄ, ꯃꯆꯥ ꯍꯥꯛꯇꯛ ꯐꯥꯎꯕ ꯃꯔꯤ ꯇꯠꯅꯗꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯁꯨ ꯄꯨꯟꯗꯨꯅꯇ ꯂꯥꯛꯏ꯫ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯈꯔꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯅꯤ, ꯑꯋꯥ ꯑꯅꯥ ꯀꯌꯥ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯈꯔ ꯂꯥꯞꯅꯈꯤꯕꯒꯤ ꯋꯥꯇꯅꯤ꯫ ꯁꯔꯠ ꯋꯥ ꯃꯔꯛ ꯊꯠꯇꯨꯅ "ꯑꯗꯣ ꯅꯪꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ?" "ꯊꯣꯏꯗꯣꯛꯄ ꯑꯔꯨꯕ ꯋꯥꯕꯨꯗꯤ ꯅꯠꯇꯦꯗ. ꯑꯃꯕꯨꯗꯤ ꯂꯩꯕꯖꯥꯠꯅꯤ." ꯁꯔꯠ ꯅꯣꯛꯇꯨꯅ "ꯍꯩꯁ, ꯅꯪꯒꯤꯁꯦ ꯊꯔꯣ ꯊꯝꯕꯥꯜ ꯃꯔꯛꯇ ꯍꯦꯂꯣꯏ ꯂꯩꯔꯝꯕꯒꯤ ꯋꯥꯔꯤꯗꯤ ꯅꯠꯇꯦꯀꯣ?" "ꯑꯣꯏꯔꯝꯕꯁꯨ ꯌꯥꯕꯖꯥꯠꯅꯤ." "ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ. ꯂꯩꯍꯧꯔꯤꯕ ꯍꯦꯂꯣꯏꯗꯨꯕꯨ ꯑꯇꯣꯝꯕꯤꯔꯣ, ꯑꯍꯜꯂꯣ, ꯅꯠꯇ꯭ꯔꯒ ꯌꯥꯏꯃꯔꯕ?" ꯆꯤꯡꯈꯩ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯛꯏ꯫ ꯁꯔꯠꯅ ꯀꯔꯦꯝꯅꯅ "ꯐꯨꯝꯗꯤ ꯃꯊꯛꯇ ꯈꯝꯕ ꯁꯥꯔꯨꯕꯒꯤ ꯋꯥꯅꯤꯅꯦ ꯅꯪꯒꯤꯁꯤꯗꯤ." ꯆꯤꯡꯈꯩ ꯃꯥꯗꯤ ꯇꯁꯦꯡꯅ ꯋꯥꯐꯝ ꯑꯁꯤ ꯈꯟꯐꯝ ꯈꯪꯗꯅ ꯁꯔꯠꯀꯤ ꯃꯐꯝꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯆꯤꯡꯈꯩ ꯊꯋꯥꯏ ꯋꯥꯅ "ꯑꯁꯦꯡꯕꯅꯤ ꯁꯔꯠ. ꯑꯩ ꯀꯣꯛꯁꯦ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯤꯅꯤ." "ꯀꯔꯤ? ꯅꯪꯅ ꯂꯦꯝꯕꯤ ꯄꯥꯝꯃꯦ ꯍꯥꯏꯕ, ꯑꯗꯨꯒ ꯃꯨꯕꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯅ ꯅꯪꯕꯨ ꯑꯃꯨꯛ ꯄꯥꯝꯁꯤꯜꯂꯛꯑꯦ ꯍꯥꯏꯕ. ꯑꯗꯨꯁꯨ ꯃꯃꯥꯟꯅꯕꯤ ꯃꯁꯦꯜ. ꯑꯗꯨꯒ ꯃꯨꯕꯤ ꯍꯥꯏꯕꯗꯨꯅ ꯑꯃꯨꯛ ꯊꯥꯅꯤꯜꯅ ꯅꯨꯡꯁꯤ ꯍꯥꯏꯕ. ꯑꯗꯨꯁꯨ ꯅꯪꯅ ꯄꯥꯝꯃꯤ ꯈꯪꯕꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕ. ꯑꯗꯨꯒ ꯁꯣꯝꯗꯅ ꯏꯃꯥ ꯏꯕꯦꯝꯃꯅ ꯅꯪꯕꯨ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯍꯥꯏꯔꯤꯕ. ꯐꯖꯩꯅꯤ ꯅꯪ ꯋꯥꯔꯤꯁꯦ. ꯌꯥꯏ ꯌꯥꯏ, ꯑꯗꯨꯝ ꯌꯥꯏ. ꯁꯩꯔꯦꯡ ꯋꯥꯔꯤ ꯏꯕ ꯍꯩꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤꯅꯦ, ꯐꯅ ꯐꯖꯕ ꯋꯥꯔꯤ ꯑꯃ ꯏꯗꯨꯅ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤ." "ꯐꯥꯒꯤ ꯅꯠꯇꯦ ꯁꯔꯠ. ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ?" "ꯀꯩꯗꯧꯅꯤꯒꯦ? ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯄꯥꯡꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ." "ꯑꯩꯒ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯒꯗꯕ ꯃꯍꯥꯛ ꯑꯗꯨꯕꯨ ꯃꯣꯏꯅ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯣ? ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯕ ꯅꯠꯇꯦ. ꯁꯨꯝ ꯀꯥꯟꯗꯗꯤꯅꯦ, ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯕꯁꯨ." ꯁꯔꯠ ꯃꯍꯧꯁꯥꯅ ꯐꯥꯒꯤ ꯈꯔ ꯑꯗꯨꯝ ꯆꯦꯜꯂꯤ꯫ ꯆꯤꯡꯈꯩꯒ ꯌꯦꯡꯅꯔꯨꯕꯗ ꯃꯉꯥꯎ ꯐꯅ ꯊꯤꯅ ꯍꯧꯔꯛꯏ꯫ ꯃꯉꯥꯎ ꯊꯤꯕꯒꯤ ꯍꯧꯅꯕꯤ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯁꯨ ꯃꯇꯤꯡ ꯊꯣꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯩ꯫ ꯆꯤꯡꯈꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯁꯔꯠ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ. ꯃꯁꯥꯅ ꯌꯥꯕ ꯌꯥꯗꯕ ꯐꯥꯔꯒ ꯑꯣꯏꯁꯨ ꯂꯧꯔꯗꯕꯅꯤ. ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯗꯤ. ꯅꯨꯄꯤ ꯃꯆꯥꯗꯣ ꯈ꯭ꯋꯥꯏ ꯃꯌꯥꯝꯒ ꯃꯥꯟꯅꯕ ꯑꯉꯥꯡ ꯑꯣꯏꯔꯤ. ꯃꯆꯤꯡ ꯃꯁꯣꯟ ꯅꯥꯏ. ꯍꯦꯔꯥ, ꯅꯨꯄꯤ ꯃꯆꯥ ꯃꯥꯅ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ? ꯂꯨꯔꯤꯕꯗꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯒꯤ ꯁꯥꯇ꯭ꯔꯤ ꯑꯣꯏꯕ. ꯃꯌꯥꯝꯕ ꯑꯍꯜꯗꯨ ꯑꯩꯒꯁꯨ ꯈꯔ ꯅꯛꯅ ꯇꯤꯟꯅꯩ. ꯆꯍꯤꯁꯨ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯝꯒꯗꯕ ꯃꯥꯜꯂꯤ." "ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯆꯤꯡꯈꯩ? ꯅꯪꯁꯦ ꯂꯥꯏꯔꯤꯛ ꯐꯅ ꯊꯋꯥꯏ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ. ꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤꯗꯗꯤ ꯅꯪ ꯄꯥꯡꯗꯦ ꯅꯠꯇ꯭ꯔꯣ?" "ꯑꯁꯦꯡꯕꯃꯛꯁꯨꯅꯤ ꯆꯤꯡꯈꯩ. ꯃꯥꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯗꯗꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯉꯝꯖꯗꯦ, ꯌꯥꯝꯅ ꯄꯥꯡꯖꯗꯦ." ꯁꯔꯠ ꯃꯥꯁꯨ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ ꯍꯥꯏꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯛꯏ, ꯇꯥꯛꯁꯤꯜꯂꯛꯏ꯫
ꯆꯤꯡꯈꯩ ꯃꯥꯁꯨ ꯅꯍꯥ ꯃꯈꯩ ꯈꯟꯕꯗ ꯊꯣꯛꯂꯨꯗ꯭ꯔꯕ ꯄꯥꯎꯈꯨꯝ ꯐꯪꯂꯨꯗ꯭ꯔꯕ ꯋꯥꯍꯪ ꯀꯌꯥ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯐꯪꯂꯕꯒꯨꯝꯅ ꯈꯟꯖꯔꯛꯏ꯫ ꯁꯔꯠꯅ ꯍꯥꯏꯕ ꯇꯥꯕ ꯔꯥꯏꯗ ꯆꯤꯡꯈꯩꯒꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯦꯞꯂꯦ꯫ ꯃꯈꯥ ꯇꯥꯕꯅ ꯀꯔꯤ ꯑꯃꯨꯛ ꯊꯣꯛꯂꯒꯕ ꯀꯅꯥꯅ ꯍꯥꯏꯕ ꯉꯝꯒꯅꯤ? ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄꯗ ꯀꯣꯛꯐꯥꯏꯈꯣꯏ ꯀꯥꯡꯕꯨ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯇꯣꯝꯕꯅ ꯊꯧꯅꯥ ꯂꯩꯅ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯃ ꯍꯦꯛ ꯈꯪꯗ꯭ꯔꯤꯕ ꯃꯈꯩꯅꯦ ꯌꯨꯝꯗ ꯁꯨꯛꯍꯟꯍꯜꯂꯣꯏ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯎꯅꯅꯕꯅ ꯁꯪꯉꯛꯏꯁꯦ? ꯀꯣꯛꯐꯥꯏ ꯅꯣꯛꯇꯨꯅ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯁꯥꯠꯄꯤ ꯂꯩꯔꯥꯡꯗꯤ ꯄꯥꯝꯗꯦ꯫ ꯀꯗꯥꯏꯗꯒꯤ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜꯗ ꯁꯥꯠꯄ ꯄꯥꯝꯂꯗꯤ ꯈꯔ ꯋꯥꯕ ꯇꯥꯕꯅꯤ꯫ ꯈꯪꯗꯦ ꯉꯁꯤꯗꯤꯅꯦ ꯑꯩ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯍꯦꯛ ꯇꯨꯝꯃꯗꯧꯅꯤ ꯁꯨꯛꯍꯟꯍꯜꯂꯣꯏ ꯌꯨꯝ꯫ ꯀꯥꯡꯕꯨ ꯑꯗꯨ ꯂꯦꯝꯕꯤꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯐꯅ ꯀꯨꯏꯅ ꯉꯥꯏꯗꯨꯅ ꯂꯩ꯫ ꯉꯁꯤꯗꯤ ꯉꯥꯏꯖꯃꯟ ꯐꯪꯗꯨꯅ ꯂꯦꯝꯕꯤ ꯊꯣꯛꯂꯛꯏ꯫ ꯀꯣꯛꯐꯥꯏꯅ ꯂꯦꯝꯕꯤ ꯎꯕꯗ ꯊꯣꯔꯛꯑꯦ ꯉꯁꯤꯗꯤ꯫ ꯇꯣꯝꯕꯁꯨ ꯎꯔꯦ ꯂꯦꯝꯕꯤꯅ ꯑꯁꯥꯡꯕ ꯃꯁꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯊꯣꯔꯛꯂꯤꯕꯗꯣ꯫ ꯇꯣꯝꯕ ꯍꯔꯥꯎꯅ ꯑꯥꯏ ꯐꯖꯩꯍꯦ ꯃꯥꯁꯨ ꯑꯩꯈꯣꯏ ꯂꯩ ꯈꯪꯕꯩꯔ ꯀꯩꯅꯣ ꯇꯥꯒꯦ ꯀꯦꯔꯒ ꯊꯣꯔꯛꯏꯁꯤꯗꯤ꯫ ꯁꯤꯗꯕꯨ ꯀꯅꯥꯒꯤ ꯄꯥꯈꯪꯅ ꯉꯥꯎꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯐꯖꯩ ꯑꯩꯒꯤ ꯂꯦꯝꯕꯤꯁꯦ ꯁꯥꯊꯤꯅ ꯐꯖꯩꯍꯦ꯫ ꯇꯣꯝꯕ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯁꯥꯒꯠꯂꯤꯕ ꯑꯁꯥ ꯑꯗꯨꯅ ꯁꯔꯒ ꯄꯛꯅ ꯋꯥꯡꯈ꯭ꯔꯦ꯫ ꯂꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨ ꯎꯕꯗ ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯂꯩꯔꯤꯁꯤꯕꯣ? ꯑꯩꯈꯣꯏ ꯇꯥꯆꯧꯈꯣꯏꯒꯤ ꯇꯤꯟꯅꯕꯒ ꯑꯣꯏꯔꯖꯥꯠꯂꯥ? ꯂꯦꯝꯕꯤ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯕꯤ ꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯁꯥꯒꯤ ꯐꯤꯕꯝ ꯁꯦꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯑꯩ ꯈꯪꯕꯁꯤꯗ ꯌꯦꯡꯖꯔꯤꯁꯤꯗꯤ꯫ ꯉꯁꯤꯗꯤ ꯊꯃꯣꯏꯗ ꯂꯩꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯍꯦꯛꯇ ꯍꯥꯏꯔꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕ ꯍꯥꯏꯊꯗꯨꯅ ꯇꯥꯔꯤꯕ ꯃꯁꯝ ꯑꯗꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯁꯦꯝꯃꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯑꯁꯥꯖꯥꯎ ꯆꯠꯈꯤꯗꯧꯔꯦ꯫ ꯍꯥꯏꯗꯧꯕ ꯋꯥꯗꯣ ꯁꯠ ꯍꯥꯏꯔꯣ ꯆꯠꯈꯤꯕꯅ ꯍꯟꯕ ꯇꯥꯔꯦ꯫ ꯇꯣꯝꯕ ꯍꯔꯥꯎꯅ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯈꯔ ꯇꯞꯂꯞꯅ ꯂꯦꯝꯕꯤ ꯂꯩꯊꯣꯔꯛꯄꯗ ꯇꯣꯝꯕ ꯃꯥꯕꯨ ꯊꯅꯨꯡ ꯌꯧꯅ ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯂꯦꯝꯕꯤ ꯈꯧꯇꯦꯝꯗꯨꯅ ꯑꯩꯕꯨꯔꯣ? ꯑꯧ ꯍꯣꯏ ꯅꯪꯕꯨꯅꯦ ꯑꯩꯅ ꯀꯧꯔꯤꯁꯦ꯫ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯁꯨꯝ ꯋꯥ ꯑꯝꯇ ꯍꯥꯏꯌꯣ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯝꯕꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯄꯥꯏꯊꯣꯛꯀꯗꯕ ꯃꯈꯩ ꯆꯣꯡꯂꯛꯏ꯫ ꯇꯣꯝꯕ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯃꯊꯟꯇ ꯍꯦ ꯊꯃꯣꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯥꯅꯕꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯀꯥꯟꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯝ ꯍꯦꯟꯅ ꯆꯣꯡꯂꯤꯕ? ꯅꯪꯕꯨ ꯑꯝꯇ ꯇꯞꯊꯈꯣ ꯀꯩꯗꯧꯒꯦ? ꯑꯩꯒꯤ ꯆꯥꯅꯕꯤꯒꯤ ꯃꯐꯝꯗ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯁꯦ ꯑꯃꯨꯛꯇ ꯐꯣꯡꯗꯣꯛꯈꯤꯒꯦ꯫ ꯑꯃꯨꯛꯇ ꯂꯦꯞꯄꯨꯒꯕ꯫ ꯇꯣꯝꯕ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯂꯦꯝꯕꯤꯅ ꯁꯣꯟ ꯄꯤꯛꯅ ꯇꯥꯏ꯫ ꯂꯦꯝꯕꯤ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯀꯩꯅꯣ ꯍꯥꯏꯅꯤ ꯍꯥꯏꯕꯗꯣ ꯁꯠ ꯍꯥꯏꯔꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩꯌꯦ꯫ ꯇꯣꯝꯕꯤ ꯅꯣꯛꯇꯨꯅ ꯍꯣꯏꯕ ꯂꯦꯝꯕꯤ ꯍꯥꯏꯒꯦ꯫ ꯅꯪ ꯁꯤꯗꯤ ꯁꯥꯎꯒꯟꯈ꯭ꯔꯦ ꯍꯥꯏꯗꯧ ꯂꯩꯔꯗꯨꯕꯨ꯫ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯁꯠ ꯍꯥꯏꯔꯣ ꯍꯥꯏꯕ ꯑꯩ ꯊꯕꯛ ꯂꯩꯍꯧꯋꯦ ꯍꯥꯏꯕ꯫ ꯅꯠꯇꯦ ꯅꯣꯏꯕꯨ ꯎꯈꯤꯒꯨꯝꯁꯨ ꯇꯧꯏ ꯀꯅꯥꯏ ꯃꯆꯥ ꯃꯁꯨꯅꯣꯅꯦ? ꯂꯦꯝꯕꯤꯅ ꯌꯥꯝꯅ ꯑꯍꯜ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯕ ꯃꯇꯧ ꯑꯗꯨꯅ ꯍꯦꯟꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯈ꯭ꯔꯦ꯫ ꯇꯣꯝꯕ ꯂꯨꯈꯝꯒꯤ ꯁꯝ ꯑꯗꯨ ꯅꯥꯟꯗꯨꯅ ꯀꯌꯥꯗ ꯆꯝꯅ ꯅꯨꯡꯁꯤꯔꯤꯅꯣ ꯌꯦꯡꯉꯨꯅꯤ꯫ ꯂꯦꯝꯕꯤ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯦ꯫ ꯂꯦꯝꯕꯤ ꯁꯥꯎꯅ ꯈꯔ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯀꯔꯤꯕꯅ ꯍꯧꯖꯤꯛꯀꯤꯗꯣ ꯑꯃꯨꯛꯀ ꯍꯥꯏꯔꯛꯑꯣ꯫ ꯇꯣꯝꯕ ꯈꯔ ꯍꯟꯇꯣꯛꯏ ꯑꯗꯨꯒ ꯅꯠꯇꯦ ꯁꯨꯝ ꯅꯪꯁꯦ ꯆꯝꯃꯦ ꯌꯥꯝꯅ ꯐꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕ꯫ ꯑꯩꯕꯨꯗꯤ ꯃꯨꯊꯤꯒꯤ ꯃꯆꯥꯅꯤ꯫ ꯃꯥꯜꯂꯤꯅꯦ ꯅꯁꯛꯇꯣ ꯅꯄꯥ ꯂꯧꯗꯅ ꯊꯤꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣꯏꯗꯣ ꯁꯠ ꯍꯥꯏꯔꯛꯑꯣ꯫ ꯂꯦꯝꯕꯤ ꯑꯩꯁꯦ ꯅꯪꯕꯨ ꯈꯟꯖꯔꯛꯄ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯑꯩꯅ ꯅꯈꯣꯏ ꯁꯤꯗ ꯂꯥꯛꯏꯁꯤꯁꯨ ꯐꯅ ꯌꯥꯝꯃꯤ ꯅꯪꯒꯗꯤ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗꯕ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯋꯥ ꯑꯝꯇ꯫ ꯂꯦꯝꯕꯤ ꯋꯥꯗꯨꯗ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ꯫ ꯂꯦꯝꯕꯤ ꯑꯀꯣꯏꯕꯗꯨꯗ ꯀꯔꯤ ꯂꯩ ꯍꯥꯏꯅ ꯌꯦꯡꯉꯤ ꯊꯤꯕ ꯍꯧꯔꯛꯏ꯫ ꯂꯦꯝꯕꯤ ꯁꯥꯎꯅ ꯀꯣꯟꯊꯣꯡꯆꯩ ꯑꯗꯨ ꯁꯠꯄ ꯍꯧꯔꯛꯏ꯫ ꯇꯣꯝꯕ ꯄꯥꯈꯠꯅ ꯂꯦꯝꯕꯤ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ? ꯐꯠꯇꯦ ꯊꯥꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯍꯧꯅꯗꯦꯕ ꯅꯄꯨꯔꯣꯏꯕꯗ ꯁꯤꯁꯦ ꯊꯥꯗꯣꯛꯄꯁꯦ꯫ ꯂꯦꯝꯕꯤ ꯀꯣꯟꯊꯣꯡꯆꯩꯗꯨ ꯄꯥꯏꯗꯨꯅ ꯀꯔꯤ ꯐꯠꯇꯕ? ꯀꯅꯥꯒꯤ ꯏꯄꯨꯔꯣꯏꯕ? ꯃꯤ ꯎꯁꯤꯠꯇꯕ ꯂꯩꯔꯝꯃꯨ ꯅꯣꯏ ꯈꯪꯒꯅꯤ꯫ ꯂꯦꯝꯕꯤ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦꯕ ꯌꯦꯡꯉꯨ ꯅꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯨꯝ ꯑꯗꯨꯕꯨ ꯇꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯀꯣꯛꯐꯥꯏ ꯄꯥꯈꯠꯅ ꯇꯣꯝꯕ ꯂꯥꯛꯑꯣꯍꯦ ꯆꯦꯜꯍꯧꯔꯁꯤ ꯂꯥꯛꯑꯣꯃꯦ ꯁꯤꯕ ꯇꯥꯔꯦ ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯤꯅꯤꯅꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯨꯝ ꯑꯗꯨ ꯆꯦꯟꯕ ꯍꯧꯔꯛꯏ꯫
ꯂꯦꯝꯕꯤ ꯇꯥꯟꯅꯗꯨꯅ ꯁꯥꯎꯅ ꯍꯥꯏ ꯅꯄꯥ ꯊꯣꯔꯥꯕꯤꯒꯤ ꯃꯆꯥ ꯆꯦꯟꯒꯅꯨ ꯀꯩꯗꯧ ꯆꯦꯜꯂꯤꯅꯣ ꯉꯥꯏꯈꯣ ꯆꯦꯟꯒꯅꯨꯋꯣ ꯇꯣꯝꯕ ꯆꯦꯟꯅ ꯂꯦꯝꯕꯤ ꯇꯧꯅꯨ ꯅꯪ ꯇꯨꯡꯗꯗꯤ ꯉꯝꯍꯧꯔꯣꯏꯀꯣ ꯇꯧꯅꯨ ꯂꯦꯝꯕꯤ ꯅꯪ ꯍꯥꯏꯅ ꯂꯦꯝꯕꯤꯅ ꯉꯝꯗꯨꯅ ꯇꯣꯝꯕꯒꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯀꯟꯕ ꯐꯪꯍꯧꯔꯤ ꯂꯦꯝꯕꯤ ꯃꯁꯝ ꯑꯗꯨ ꯍꯥꯏꯒꯠꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯥ ꯍꯧꯈꯣꯗꯅ ꯅꯪ ꯍꯧꯈꯣꯕ ꯅꯪ ꯇꯣꯝꯕ ꯃꯅꯤꯡ ꯑꯗꯨ ꯍꯟꯍꯟꯗꯨꯅ ꯄꯦꯔꯨꯝ ꯇꯧꯔꯒ ꯅꯪ ꯇꯨꯡꯗ ꯅꯤꯡꯉꯝꯍꯧꯔꯣꯏꯀꯣ ꯅꯪ ꯅꯨꯄꯤꯅꯕꯨ ꯅꯪ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯥꯡꯂꯤꯕꯗꯨ ꯑꯆꯧꯕ ꯇꯥꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯆꯟꯅ ꯇꯧꯔꯤꯕꯗꯨ ꯎꯔꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯍꯥꯏ ꯂꯦꯝꯕꯤꯌꯥ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯆꯩꯗꯨ ꯊꯥꯗꯣꯛꯁꯦ ꯃꯤꯒꯤ ꯃꯆꯥꯒꯗꯨ ꯁꯤꯕ ꯇꯥꯔꯤꯅꯤ ꯅꯪꯕꯣ ꯑꯆꯧꯕ ꯇꯥꯟꯅꯔꯛꯏ ꯂꯦꯝꯕꯤ ꯁꯥꯎꯅ ꯇꯥꯆꯧ ꯁꯤꯁꯅꯨ ꯃꯁꯦ ꯃꯀꯣꯛꯁꯦ ꯊꯨꯒꯥꯏꯔꯒ ꯐꯒꯗꯕꯅꯤ ꯉꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯩꯗꯨ ꯀꯟꯒꯦ ꯍꯥꯏꯅ ꯊꯥꯡꯀꯠꯂꯛꯄꯗ ꯃꯥꯡꯗ ꯆꯤꯡꯈꯩꯗꯨ